사이프 통제 그냥 박비기더리브노. 통시 트럭 가리 어서워 아마가 가라마가 타이네버 쳤는나봐 박토거든요. 아루가 나간다 콩 람비수 하거든요. 아두디 콩랑 밤비시디 얀거다. 마시냐 그래 까이도버 말이. 콩랑시 까이부부리 까이라버니. 아루가 아노고 사거들 시디고 나간다 머리마 박토거든요. 사이프 야라시다. 마시기 티가네. 아따이 람비기 우얀비기 티가네. 아이 롱제 호르게 사이프. 티카도디 아이네 피부 ngamenate. 아루가 얀바 따라수 낭기 티카가 머리 레난 머리야디 해. 사이프 얀바 얀다바 사이프기 콜롬나 마루 훈부구문. 마루 랑들 랑비요. 하우나바 오이나바 호나바도디 아이 마탕 기다 찐저기 사이프. 콩랑시 파디파제. 할로. 아이 타부 모품들 레이저레 요비로 여기저래 아니 레이브 실람비네 모바일 폰다 요레 람비니 하이버세 아이곤들이 또 비라까누 뿡게 상기니 할로 미니 따람 기망도 여기저라니 미니 따라 나테 뿡카야 망아이저게 에시 요비라까누 나트로 에스디네 람비데기 픽업 떨어뜨리네 아두가 미니 따라 하이리바 파레 나이저라마게 ngasi wari ama lawrasi thamjare 사이프 하이구마다나 모바일의 찐 티너비세 미닛 아마따 미닛 아니다 락번의 뿡어머기 마뚱다 masi aidi yam songingin he singna haino pheba ai yumda lady thorkadore minini phungda ngaibiu sibu kari kaigi 더버기디 사이프나 사오버기 와니 미 아야마기 하이너비 오레바니나 산네비수 오이레 그래서 카나드리 하제리바 사이 aduda thabakdi kaidredo mana thengni khangadi aisu mi ama unhobu yaeba hello 할로 아무튼 운세 unasi aisu unaningbale aduga aise thabak ama pharak tariye yaure haiba yaudi su yoktaba office ki kamu ma ngairiye अदो पुंग कयादगा लाक्तुना सा ihe aina hajarisi bhap tabidre mi khara ngairi makho yauraga mafam sida pungkhai mu adigi aina lapgi minute 35 mu अदो पुंग कयामुकी अदवाई दगा यागदगे pause phaunadre ai phone thamjarege tang 35 gi pung nifuda unerse thame 사이프지 야이 aina haise ma bhap tadre di wadi sanarubugi kari kanari 사이프나 딱비 기버도 타벅다 뿡카야 묵 락버기 미닛 땅아 아두가 미엔 따방 감드리바시나 에시 호이 락버기 짱먹이 마탐두니네 adudabu aina pung aduda lakani haiba ngami bareba amuk tawre hello paisa pamu bidro पुंग कयादा लाक्कदगे हायगा दुग याम सौबिदु कइनु साय आइजो थब अमता चत्प नंगदरै पागे तोबने पुंग कया लाक्कदगे साय ngasai haijaki duni tang 35 gi pung nifuda aduda soinergomsi thamjare wa amani ngangnabada bhap tanadadi aidi hek songning 그나노 폰 떠이드바 사이 imanabani magi dukal am katang yemina si haibani nahanagi farak sum ta leraba sina lambi de lere kanguni hello haibiu 할로 사롱크니 역실레 아니 레이브 실람비네 saude lambi budi lambi orang bani lambi do susampura morera mau maramla haibi wani swai de oidi ngasai yorani phol battery pamui thamjare 폰다 와리도 양 누아이제 폰다 오이다버시 양 앙나크레 폰시 hꯧ지 깐시다 까나바부디 망바나 헬라브라 까이시 나니닝아이 오이르바잔 하이비티 까나다바다 왕앙나바다 마판다 빠차 마야마 찰크바니 하이제리바 pakhang lesabi di laidana mauna phong mangine mauna mayama mapuru bigi yumdigi mangi bane lamcha su mangi bane 아스 아도부디 사이포 카버드 야우너리버 마얌제 khabare yaur sidiko chama chani lisingda amanigi wanida 아루다기 레샤비 마 구동티바 톡바다 눅시네바 누파 아마나 구동티바 마라이벅 티바 톡바다 와리시 한근데 잉루바다 모바일 폰에게 토이에베시나 아얌버니네 사이 아스 사이 아도 와부디 아힝 뿡어마 따라간다 누빠나 폰도 실레이니 मधुदे याई कोई नुपीना थीना चाहिबदगी सॉरी रोंग नंबर हारगा थंख्रिजानी याम्बगिदो याम्बा खंगबदुदा इतैमदुना चैसन्नबा ओरमदना अदुमक्ति मानदे वासे आई खिता थाइदोकजगे वाफम अमता हंजगेसे kari matang oi birebna सोंगी कांगु सिबो इंजीनियर
ꯑꯩꯈꯣꯏ ꯁꯥꯍꯦꯕꯁꯤ ꯑꯦꯖꯨꯀꯦꯇꯤꯚꯅꯤ ꯑꯣ ꯈꯪꯖꯔꯨꯗ꯭ꯔꯦ ꯁꯣꯔꯤ ꯈꯪꯖꯔꯨꯗ꯭ꯔꯦ ꯁꯣꯔꯤ ꯁꯥꯔ ꯏꯌꯥꯝꯕꯅ ꯑꯩꯒꯤ ꯃꯤꯡ ꯏꯃꯣꯕꯤ ꯀꯧꯖꯩ ꯊꯣꯡ ꯋꯥꯡꯃꯒꯤ ꯌꯨꯝ ꯑꯃ ꯑꯗꯒꯤꯁꯦ ꯁꯣꯝꯒꯤꯁꯦ ꯁꯪꯕꯥꯅꯕ ꯃꯆꯨ ꯇꯩꯕ ꯑꯁꯤ ꯑꯩꯒꯤ ꯌꯨꯝꯅꯤ ꯀꯔꯤ ꯃꯇꯥꯡ ꯑꯣꯏꯔꯕ ꯃꯌꯥꯝ ꯂꯩꯕꯤꯔꯤꯕꯁꯦ ꯁꯤꯗ ꯊꯣꯡ ꯑꯅꯧꯕ ꯑꯃ ꯁꯥꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯨꯒꯤ ꯃꯥꯜꯂꯤ ꯑꯍꯣꯏ ꯉꯁꯤ ꯐꯥꯏꯅꯦꯟꯁ ꯁꯔꯚꯦ ꯑꯃ ꯇꯧꯔꯒꯀꯣ ꯃꯣꯗꯤꯐꯥꯏ ꯈꯔ ꯇꯧꯊꯣꯛꯑꯒ ꯊꯨꯅ ꯍꯧꯔꯅꯤ ꯑꯗꯣ ꯈꯣꯡꯅꯥꯡ ꯑꯁꯤꯗꯤ ꯁꯥꯔ ꯃꯁꯤ ꯂꯧꯊꯣꯛꯄꯗꯗꯤ ꯍꯥꯏꯐꯦꯠ ꯈꯟꯅꯩ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯤꯗ ꯗꯤꯄꯥꯔꯠꯃꯦꯟꯗꯅꯦ ꯈꯣꯡꯅꯥꯡꯁꯤꯕꯨ ꯅꯨꯡꯁꯤꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯁꯤ ꯁꯣꯏꯗꯅ ꯌꯥꯡꯒꯗꯕ ꯃꯥꯜꯂꯤ ꯐꯅ ꯅꯨꯡꯁꯤꯔꯕꯁꯨ ꯍꯧꯐꯝ ꯃꯐꯝ ꯆꯥꯗ꯭ꯔꯕꯅꯤꯅ ꯍꯥꯏꯖꯔꯤꯕ ꯃꯐꯝ ꯆꯥꯗ꯭ꯔꯕ ꯍꯥꯏꯕꯗꯨꯗꯤ ꯍꯦꯛꯇ ꯍꯥꯏꯍꯟꯖꯅꯤꯡꯗꯦꯗ ꯍꯥꯏꯕꯗꯤ ꯂꯩꯔꯤꯕ ꯊꯣꯡ ꯑꯁꯤ ꯁꯥꯗ꯭ꯔꯤꯉꯩꯗꯒꯤ ꯈꯣꯡꯅꯥꯡꯁꯤ ꯆꯍꯤ 100ꯒꯤ ꯃꯃꯥꯡꯗ ꯍꯧꯖꯔꯝꯂꯕꯅꯤ ꯊꯣꯡ ꯁꯥꯒꯗꯧꯔꯤꯕꯁꯦ ꯃꯐꯝ ꯆꯥꯗꯦ ꯍꯥꯏꯍꯟꯖꯅꯤꯡꯉꯤ ꯁꯥꯍꯦꯕ ꯃꯁꯤ ꯅꯠꯇ꯭ꯔꯒ ꯈꯔ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯍꯟꯖꯅꯤꯡꯉꯤ ꯁꯥꯔ ꯊꯩꯗꯣꯛꯄ ꯌꯥꯔꯣꯏ ꯂꯝꯕꯤꯒꯤ ꯆꯨꯝꯗ꯭ꯔꯤꯡ ꯂꯥꯛꯄꯗ ꯃꯁꯤꯅ ꯊꯠꯀꯗꯧꯔꯤꯕꯅꯤ ꯆꯠꯄ ꯍꯥꯏꯕꯁꯤꯗꯤ ꯆꯨꯝꯅ ꯆꯠꯂꯒ ꯅꯨꯡꯉꯥꯏꯗꯣ ꯁꯥꯍꯦꯕ ꯍꯣꯏꯒꯤ ꯋꯥꯗꯣ ꯆꯨꯝꯕꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯁꯥꯍꯦꯕ ꯍꯣꯏꯅ ꯁꯤꯗꯒꯤ ꯌꯨꯝ ꯆꯠꯄꯗ ꯀꯌꯥ ꯌꯥꯝꯅ ꯊꯦꯛꯀꯗꯧꯔꯤꯕꯁꯦ ꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯊꯦꯛꯈ꯭ꯔꯅꯤ ꯃꯦꯟ ꯔꯣꯗꯅ ꯑꯃꯨꯛ ꯊꯠꯂꯅꯤ ꯑꯗꯨꯗꯒꯤ ꯌꯦꯠꯂ ꯑꯣꯏꯔ ꯑꯃꯨꯛ ꯍꯥꯏꯔꯅꯤ ꯑꯣꯏꯗ ꯍꯥꯏꯔꯣ ꯀꯩꯊꯦꯜ ꯑꯆꯧꯕꯅ ꯑꯃꯨꯛ ꯊꯠꯂꯅꯤ ꯑꯗꯨꯗꯒꯤ ꯊꯦꯛꯑꯒ ꯁꯥꯍꯦꯕꯀꯤ ꯂꯝꯕꯤ ꯑꯆꯧꯕꯗ ꯑꯃꯨꯛ ꯆꯠꯂꯅꯤ ꯃꯗꯨꯗꯒꯤꯁꯨ ꯑꯃꯨꯛ ꯌꯦꯠꯂ ꯑꯣꯏꯔ ꯁꯥꯍꯦꯕ ꯍꯣꯏꯒꯤ ꯂꯩꯔꯛ ꯑꯆꯧꯕꯗ ꯑꯃꯨꯛ ꯊꯦꯛꯑꯅꯤ ꯑꯗꯨꯗꯒꯤ ꯀꯣꯟꯊꯣꯡ ꯆꯪꯕꯗ ꯑꯃꯨꯛ ꯊꯦꯛꯑꯅꯤ ꯑꯗꯒꯤ ꯀꯣꯟꯊꯣꯡ ꯂꯣꯝꯗꯒꯤ ꯏꯃꯨꯡ ꯂꯣꯝꯗ ꯑꯃꯨꯛ ꯊꯦꯛꯑꯅꯤ ꯊꯦꯛꯄ ꯃꯌꯥꯝꯁꯦ ꯈꯜꯂꯨꯔꯕꯗꯤ ꯁꯣꯝꯗꯔ ꯈꯤꯇꯪ ꯍꯥꯏꯗꯣꯛꯄ ꯌꯥꯕꯖꯥꯠꯅꯤ ꯏꯪꯈꯣꯜ ꯃꯆꯦꯠ ꯈꯔꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯔꯕꯁꯨ ꯁꯥꯔ ꯃꯗꯨ ꯌꯥꯝ ꯀꯣꯏꯕ ꯋꯥꯅꯤꯗ ꯌꯥꯟꯕꯅ ꯁꯝꯃꯤꯅꯤ ꯁꯥꯍꯦꯕ ꯈꯣꯡꯅꯥꯡꯁꯦ ꯃꯥꯒꯤ ꯌꯛ ꯂꯥꯎꯅ ꯐꯖꯕ ꯃꯇꯝꯁꯨ ꯑꯣꯏꯔꯤ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ 100-150ꯗꯤ ꯂꯩꯈꯤꯒꯗꯧꯁꯨ ꯃꯥꯜꯂꯤ ꯑꯗꯨꯅ ꯌꯥꯔꯕꯗꯤ ꯌꯥꯜꯍꯟꯅꯤꯡꯈꯤꯗ꯭ꯔꯦꯗ ꯁꯥꯍꯦꯕ ꯌꯥꯟꯕ ꯌꯥꯟꯗꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯉꯝꯄꯣꯠꯇꯦꯗ ꯑꯗꯨꯕꯨ ꯃꯁꯤ ꯌꯥꯟꯕ ꯍꯥꯏꯗꯅ ꯄꯨꯛꯅꯤꯡꯁꯦ ꯍꯦꯛꯇ ꯁꯥꯒꯠꯄꯤꯔꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯎ ꯊꯥꯕ ꯎ ꯌꯥꯟꯗꯕ ꯍꯥꯏꯗꯅ ꯏꯍꯧ ꯍꯧꯅꯔꯤꯕꯅꯤꯀꯣ ꯁꯥꯔ ꯎ ꯍꯧꯗꯕ ꯃꯐꯝꯗꯏꯍꯧ ꯍꯧꯅꯕꯒꯤ ꯋꯥꯅꯤꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯤ ꯎꯒꯤ ꯎ ꯉꯥꯛꯇ ꯍꯧꯔꯤꯁꯤꯗꯤ ꯃꯁꯤ ꯌꯥꯜꯂꯒ ꯁ꯭ꯋꯥꯏꯗ 2 ꯊꯥꯔꯒ ꯂꯣꯏꯔꯦꯅꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯅꯥꯅ ꯊꯥꯕꯤꯅꯤ ꯑꯗꯨꯕꯨ ꯁꯣꯝꯅ ꯊꯥꯕꯤꯕꯁꯨ ꯌꯥꯏꯅ ꯍꯣꯏ ꯑꯩꯅ ꯊꯥꯕꯁꯨ ꯌꯥꯏ ꯑꯩꯁꯨ ꯊꯥꯕꯕꯨꯗꯤ ꯌꯥꯝ ꯊꯥꯖꯩ ꯑꯩꯒꯤ ꯍꯤꯡꯈꯣꯜ ꯁꯪꯉꯤꯁꯤꯅꯤ ꯁꯥꯍꯦꯕꯇꯣ ꯑꯥꯗ ꯁꯪꯉꯤꯁꯦ ꯎꯖꯔꯦ ꯑꯗꯨꯗ ꯃꯤ ꯈꯨꯗꯤꯡꯁꯦ ꯎ ꯍꯦꯛꯇ ꯌꯥꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯍꯟꯅꯤꯡꯕꯒꯤ ꯋꯥꯅꯤ ꯎꯒꯤ ꯃꯃꯜ ꯈꯪꯍꯟꯖꯅꯤꯡꯕ ꯎꯒꯤ ꯃꯃꯜ ꯍꯥꯏꯕꯕꯨ ꯀꯦꯕꯤꯗ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯑꯣꯏꯔꯒꯅ ꯂꯨꯄꯥ 800-900 ꯁꯦꯀꯦꯟ ꯀ꯭ꯂꯥꯁ ꯑꯣꯏꯔꯒꯅ 500-600 ꯄꯤꯔꯤꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯋꯥꯗꯣ ꯇꯣꯛꯑꯣ ꯃꯐꯩꯗ ꯆꯠꯈ꯭ꯔꯦꯍꯦ ꯈꯣꯡꯅꯥꯡꯁꯤꯁꯨ ꯈꯥꯏꯔꯒ ꯌꯣꯟꯕꯗ ꯂꯨꯄꯥ 30,000-40,000ꯗꯤ ꯍꯦꯛꯇ ꯐꯪꯉꯤꯕꯅꯤ ꯀꯩꯗꯧꯔꯒꯦ ꯏꯁꯨꯛ ꯁꯨꯛꯇꯗꯅ ꯂꯥꯛꯏꯁꯤꯕꯣ ꯀꯅꯥꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ ꯅꯦꯄ꯭ꯔꯝꯒꯤ ꯑꯍꯟꯒ ꯃꯔꯩ ꯌꯦꯠꯅꯔꯨꯔꯕ꯭ꯔꯣ ꯅꯦꯄ꯭ꯔꯝꯒꯤ ꯑꯍꯟ ꯅꯠꯇꯦ ꯑꯁꯤꯗ ꯈꯣꯡꯅꯥꯡ ꯌꯥꯅꯤ ꯍꯥꯏꯕ ꯀꯥꯡꯒꯨꯒ ꯅꯨꯄꯥ ꯑꯃ ꯚꯥꯞ ꯇꯥꯗꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯃꯤꯁꯤꯡꯁꯦ ꯎꯒꯤ ꯃꯃꯜ ꯈꯪꯍꯟꯅꯤꯡꯉꯦ ꯍꯥꯏꯔꯒ ꯃꯥꯅ ꯎꯄꯥꯛꯀꯤ ꯀꯔꯤꯒꯤꯗ ꯀꯦꯕꯤꯗ ꯂꯨꯄꯥ 900-900 500-400 ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯚꯥꯞ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕ꯭ꯔꯥ ꯈꯣꯡꯅꯥꯡꯁꯦ ꯈꯥꯏꯕꯒꯤ ꯌꯣꯟꯕꯗ ꯂꯨꯄꯥ 30,000-90,000 ꯒꯥꯏꯅ ꯍꯩꯃꯥ ꯑꯗꯨꯗꯤ ꯇꯥꯃꯣꯅ ꯁꯣꯏꯗ꯭ꯔꯣ ꯎꯄꯥꯜ ꯑꯃꯒꯤ ꯀꯥꯟꯅꯕ ꯃꯃꯜ ꯍꯥꯏꯔꯗꯤ ꯈꯪꯗꯧꯕ ꯍꯣꯏ ꯐꯔꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯌꯦꯟꯅꯔꯛꯑꯅꯤ ꯈꯣꯡꯅꯥꯡꯁꯦ ꯌꯥꯅꯤ ꯍꯥꯏ ꯌꯥꯟꯗꯤ ꯌꯥꯜꯍꯟꯅꯤꯡꯈꯤꯗ꯭ꯔꯦ ꯏꯃꯥ ꯏꯕꯦꯝꯃ ꯑꯗꯨꯒꯤꯕꯨ ꯋꯥꯗꯅ ꯃꯇꯝꯒꯤ ꯐꯤꯕꯝꯒꯤ ꯋꯥꯅꯤ ꯃꯤ ꯌꯥꯝꯈꯠꯂꯛꯄꯁꯤꯒ ꯆꯥꯟꯅꯅꯕ ꯊꯣꯡ ꯑꯆꯧꯕ ꯑꯄꯥꯛꯄ ꯁꯥꯗꯕ ꯌꯥꯔꯤꯕ꯭ꯔꯣ ꯁꯥꯔꯁꯨ ꯈꯔ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯔꯒ ꯁꯥꯕꯗꯤ ꯌꯥꯗꯕ꯭ꯔꯥ ꯁꯤꯅꯤꯗ ꯑꯩꯗꯤ ꯑꯗꯨꯗꯤ ꯁꯥꯒꯗꯕ ꯑꯣꯐꯤꯁꯀꯤ ꯁꯤꯜ ꯂꯥꯡꯕ ꯃꯤꯁꯤꯡꯒꯤ ꯃꯊꯧꯅꯤ ꯑꯗꯨꯅꯤ ꯍꯥꯏꯅꯔꯤꯕꯁꯦ ꯃꯈꯣꯏꯗꯣ ꯎꯄꯥꯜ ꯑꯃꯒꯤ ꯃꯃꯜ ꯈꯪꯍꯟꯅꯤꯡꯕꯒꯤ ꯋꯥꯅꯤ ꯏꯕꯦꯝꯃ ꯅꯪꯁꯨꯅꯦꯀꯣ ꯃꯤꯡꯒꯗꯤꯅꯦ ꯂꯩꯅꯝꯕꯤ ꯕꯕꯥ ꯏꯃꯥ ꯍꯣꯏꯗꯣ ꯂꯩꯁꯨ ꯎꯄꯥꯜ ꯋꯥꯄꯥꯜꯒ ꯂꯨꯅ ꯇꯧꯔꯝꯗꯧ ꯃꯥꯜꯂꯤ ꯑꯗꯨꯒꯗꯤ ꯆꯥꯎꯈ꯭ꯔꯕ ꯍꯤꯡꯈꯣꯜꯗꯣ ꯂꯩ ꯑꯃꯠꯇ ꯍꯧꯗꯦꯅꯦ ꯃꯤꯡꯗꯤ ꯑꯕꯣꯛꯅ ꯊꯣꯟꯕꯤꯔꯝꯃꯅꯤ ꯕꯕꯥꯅ ꯍꯥꯏꯕꯗ ꯑꯩꯁꯦ ꯏꯃꯥꯅ ꯏꯔꯨꯖꯕꯤꯕꯗ ꯁꯥꯄꯣꯟ ꯊꯥꯗꯣꯛꯄ ꯍꯦꯛ ꯁꯦꯡꯗꯦꯌꯦ ꯁꯥꯄꯣꯟ ꯃꯅꯝ ꯅꯨꯡꯁꯤꯕꯗꯨꯗ ꯑꯕꯣꯛꯅ ꯑꯩꯁꯦ ꯃꯅꯝ ꯅꯨꯡꯁꯤꯌꯦꯗꯅ ꯂꯩꯅꯝꯕꯤ ꯀꯧꯕꯤꯔꯝꯃꯤꯅꯦ ꯑꯕꯣꯛꯇꯣ ꯁꯥꯄꯣꯟ ꯃꯅꯝ ꯈꯪꯗꯕ ꯖꯥꯠꯂꯅꯤ ꯀꯌꯥ ꯈꯪꯉꯝꯃꯣꯏ
ꯑꯕꯣꯛꯇꯤ ꯁꯥꯄꯣꯟ ꯃꯥꯡꯉꯦꯅ ꯄꯨꯟꯁꯤꯒꯤ ꯁꯥꯄꯣꯟ ꯄꯥꯏꯈꯤꯗꯦ ꯂꯩꯅꯝꯕꯤ ꯑꯩꯅ ꯈꯜꯂꯝꯕꯒ ꯃꯤꯡ ꯑꯁꯤꯅ ꯏꯃꯥꯒꯤ ꯊꯕꯛ ꯐꯤꯡꯕꯒꯤ ꯁꯝꯖꯤꯟꯕꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯑꯗꯨꯝ ꯎꯠꯂꯦꯍꯦ ꯑꯦ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯐꯤꯡꯈ꯭ꯔꯖꯥꯠꯅꯤ ꯇꯥꯃꯣ ꯆꯥꯗꯣ ꯏꯪꯉꯕꯅꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯊꯣꯡꯗꯧꯔꯤ ꯀꯔꯤ ꯆꯥꯅꯤꯡꯉꯦ ꯍꯪꯒꯥꯝ ꯂꯩ ꯍꯋꯥꯏ ꯊꯔꯥꯛ ꯂꯩ ꯌꯣꯡꯆꯥꯛ ꯂꯩ ꯑꯂꯨ ꯂꯩꯇ꯭ꯔꯣ ꯂꯩ ꯂꯣꯛꯂꯩꯁꯨ ꯂꯩ ꯏꯔꯣꯜꯂꯣ ꯑꯗꯨꯒ ꯉꯥ ꯑꯃ ꯍꯦꯛꯇ ꯉꯧꯔꯣ ꯍꯪꯒꯥꯝ ꯄꯠꯈꯤꯗꯧꯔꯦ ꯍꯪꯒꯥꯝ ꯊꯣꯡꯁꯤꯔꯅ ꯈꯜꯂꯤꯕ ꯑꯗꯨ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗ ꯀꯔꯤ ꯆꯥꯅꯤꯡꯉꯦꯅ ꯍꯪꯉꯤꯅꯣ ꯑꯁꯤꯗꯪ ꯍꯥꯏꯕꯗ ꯁꯥꯎꯋꯦ ꯏꯔꯣꯜꯂꯒꯦ ꯍꯪꯒꯥꯝꯁꯨ ꯊꯣꯡꯉꯒꯦ ꯑꯗꯨ ꯑꯣꯏꯔꯒ ꯑꯩꯒꯤ ꯍꯪꯒꯥꯝꯁꯨ ꯊꯣꯡꯗꯣꯛꯑꯒꯦ ꯇꯥꯃꯣꯒꯤ ꯏꯔꯣꯜꯂꯒꯦ ꯍꯥꯏꯗꯤ ꯌꯥꯗ꯭ꯔꯥ ꯏꯃꯤ ꯅꯪꯕꯣ ꯑꯗꯨ ꯑꯣꯏꯔꯒ ꯍꯥꯟꯅꯅ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯪꯗ꯭ꯔꯁꯨ ꯏꯔꯣꯟꯕ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯤ ꯌꯥꯗ꯭ꯔꯣ ꯑꯁ ꯀꯩꯁꯨ ꯂꯩꯇꯕꯁꯤꯗꯅꯦ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯉꯥꯡꯅꯩ ꯇꯥꯃꯣꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯇꯤꯟꯅꯕ ꯌꯥꯝ ꯋꯥꯔꯝꯅꯤ 이마나베 쿠딩막나디냐 아이시 로인 야이네 이베마 ꯑꯣ ꯑꯩꯉꯣꯟꯗ ꯌꯦꯠꯄꯤꯕꯩ ꯋꯥꯅꯤꯅꯦ 이베마세 파레세 아이ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟ ꯂꯩꯍꯜꯂꯣ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯀꯝꯗꯧꯔꯒ ꯀꯅꯥꯗ ꯍꯥꯏꯔꯒ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯁꯦ ꯀꯟꯒꯗꯒꯦꯁꯦ ꯑꯩ ꯑꯃꯨꯛꯇ ꯈꯟꯈꯤꯒꯦ ꯈꯜꯂꯨꯔꯅꯨ ꯌꯥꯟꯒꯗꯧꯔꯤꯁꯦ ꯃꯤꯌꯥꯝꯒꯤꯅꯤ ꯌꯥꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯑꯣꯏꯅ ꯇꯥꯔꯛꯇꯣꯏꯅꯦꯕ ꯁꯦ ꯀꯩꯝꯇ ꯈꯟꯕꯤꯔꯨꯔꯅꯨ ꯑꯇꯩ ꯑꯇꯩ ꯂꯝꯗꯗꯤ ꯎ ꯋꯥ ꯀꯌꯥ ꯍꯧꯅꯗ꯭ꯔꯕꯅꯤꯅ ꯎ ꯊꯥꯕꯒꯤ ꯎ ꯌꯥꯟꯗꯕꯒꯤ ꯋꯥꯐꯝ ꯍꯛꯁꯤꯟꯅ ꯂꯧꯅꯕ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯤ ꯈꯔ ꯂꯥꯏꯊꯣꯛꯄꯁꯨ ꯌꯥꯔꯤꯗ 이베마 ꯅꯪꯁꯤꯁꯨ ꯈꯪꯈ꯭ꯔꯦꯗ ꯅꯪꯅ ꯍꯥꯏꯔꯤꯕ ꯎ ꯍꯧꯗꯕ ꯂꯝ ꯍꯥꯏꯔꯤꯕꯗꯣ ꯃꯇꯝ ꯑꯃꯗ ꯍꯧꯔꯝꯕꯅꯤꯅꯦ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯨꯡꯒꯤ ꯈꯟꯗꯅ ꯃꯁꯥ ꯃꯁꯥꯒꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯖꯕ ꯈꯟꯗꯨꯅ ꯌꯥꯟꯊꯠꯈꯤꯕ ꯉꯥꯛꯇꯅꯤꯅꯦ ꯉꯁꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯁꯥꯕꯒꯤ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯏꯁꯤꯡ ꯀꯪꯕꯗꯒꯤ ꯄꯥꯝꯕꯤ ꯀꯌꯥ ꯍꯧꯗꯕ ꯃꯆꯤ ꯃꯆꯤ ꯃꯔꯨꯚꯨꯃꯤ ꯑꯣꯟꯁꯤꯜꯂꯛꯄꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯦ ꯅꯪꯗꯤ ꯈꯪꯗ꯭ꯔꯥ ꯏꯃꯤ ꯅꯪꯕꯣ ꯐꯝ ꯐꯝꯅ ꯌꯣꯡꯆꯥꯛ ꯈꯦꯠꯄꯤꯌꯨꯁꯦ ꯍꯪꯒꯥꯝꯒ ꯃꯟꯕꯤꯔꯣ ꯑꯩ ꯏꯔꯨꯖꯔꯨꯔꯒꯦ ꯑꯩ ꯋꯥꯁꯦ ꯇꯥꯔꯕ꯭ꯔꯣ ꯇꯥꯏꯌꯦ ꯇꯥꯏꯌꯦ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯋꯥꯁꯨ ꯈꯔ ꯇꯥꯕꯤꯌꯣ ꯁꯦ ꯇꯥꯏꯌꯦ ꯇꯥꯏꯌꯦ ꯇꯥꯗꯦ ꯇꯥꯗꯅꯕ ꯑꯩꯅ ꯇꯥꯔꯨꯗꯅ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯏꯅꯣꯕ ꯍꯣꯏꯅꯦ ꯅꯪꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕꯗꯤ ꯌꯥꯏꯑꯕ ꯑꯗꯣ ꯐꯤꯕꯝ ꯑꯁꯦ ꯅꯪꯁꯨ ꯈꯪꯖꯤꯜꯂꯣꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯐꯤꯕꯝ ꯑꯁꯦ ꯋꯥꯐꯝ ꯑꯁꯦ ꯈꯪꯉꯕꯗꯤ ꯈꯔꯅ ꯄ꯭ꯔꯀꯤꯇꯤꯗ ꯎꯄꯥꯜ ꯋꯥꯄꯥꯜꯗ ꯑꯀꯥꯏꯕ ꯄꯤꯔꯛꯇꯕ ꯌꯥꯏ ꯈꯔꯅ ꯀꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯁꯨ ꯌꯥꯏ ꯈꯔ ꯅꯈꯣꯏꯗꯧꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈꯤꯕꯁꯨ ꯌꯥꯏꯑꯕ ꯑꯗꯣ 이루어지는 사포 레이트라버니니 ꯑꯆꯣꯏꯕ ꯂꯨꯄꯥ 35가 ꯌꯥꯎꯕꯤꯔꯤꯕ꯭ꯔꯣ? ꯈꯣꯡꯅꯥꯡꯁꯦ ꯌꯥꯟꯗꯤ ꯌꯥꯜꯍꯟꯅꯤꯡꯈꯤꯗ꯭ꯔꯦꯗ. ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯇꯥꯗꯦ. ꯍꯣ ꯂꯨꯄꯥ 10 ꯀꯨꯟꯗ ꯄꯤꯔꯛꯑꯣ. ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯁꯨ ꯇꯥꯗꯤꯅꯦꯀꯣ. ꯈꯣꯡꯒ꯭ꯔꯥꯎ ꯍꯤꯒꯣꯛꯀꯤ ꯐꯨꯔꯤꯠꯈꯥꯎꯗꯨꯗ ꯌꯥꯎꯕꯅꯦ. ꯑꯗꯨꯗ ꯌꯥꯎꯕ. ngasi June tang manga World Environment Day ga mari leinana lengbi ra papuna mapu taram oksari loinena ngasi ihan hanbo oina thorom masiga mari leinana ai khoi gi ikai khunazaraba MLA na wafong khara thambigani ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯆꯤꯐ ꯒꯦꯁꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ. ꯃꯊꯪꯗ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯒꯥ ꯁꯨꯟꯗꯔ ꯑꯗꯨꯒ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯒꯤ ꯃꯔꯨꯞ ꯏꯕꯣꯇꯣꯝꯕ ꯑꯃꯗꯤ ꯌꯥꯏꯃꯆꯧꯕꯕꯨ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯖꯨꯟ ꯇꯥꯡ 5 ꯋꯥꯔꯜ ꯏꯟꯚꯥꯏꯔꯟꯃꯦꯟ ꯗꯦ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯂꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯋꯥꯍꯩ ꯈꯔꯗꯪ ꯍꯥꯏꯖꯅꯕ ꯇꯥꯟꯖꯥ ꯄꯤꯕꯤꯕ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ. ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯀꯪꯐꯥꯜꯒꯤ ꯁꯔꯨꯛꯇꯒꯤ ꯏꯁꯤꯡꯒꯤ ꯁꯔꯨꯛꯅ ꯌꯥꯝꯕ ꯍꯦꯜꯂꯤ. ꯉꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯦ. ꯏꯁꯤꯡ, ꯑꯇꯤꯌꯥ, ꯂꯩꯅꯨꯡ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯂꯦ. ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯈꯪꯗꯕ ꯑꯀꯤꯕ ꯐꯪꯕ ꯃꯥꯏꯀꯩ ꯑꯃꯗꯤ ꯂꯩꯍꯧꯔꯤ. ꯁꯍꯔ ꯑꯌꯥꯝꯕꯗ ꯑꯩꯈꯣꯏꯅ ꯎꯔꯦ ꯀꯥꯔ, ꯔꯦꯜ ꯒꯥꯔꯤ, ꯏꯌꯥꯔ ꯀꯟꯗꯤꯁꯟ, ꯀꯝꯄ꯭ꯌꯨꯇꯔ, ꯑꯅꯧꯕ ꯀꯣꯜ ꯀꯥꯔꯈꯥꯅ, ꯑꯅꯧꯕ ꯄꯣꯠ ꯀꯌꯥ ꯄꯨꯊꯣꯛꯅꯔꯛꯂꯤ. ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯌꯥꯗ ꯍꯩꯁꯤꯡꯕꯒꯤ ꯃꯇꯧꯅꯣ. ꯀꯣꯏꯂꯥꯒꯤ, ꯊꯥꯎꯒꯤ, ꯌꯣꯠꯀꯤ ꯈꯣꯅꯤ ꯀꯌꯥ ꯄꯨꯊꯣꯛꯂꯤ. ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯦ
ꯇꯨꯡꯒꯤ ꯃꯤꯔꯣꯟꯒꯤꯗꯃꯛꯇꯗꯤ ꯁꯥꯞ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯕꯤꯒ꯭ꯌꯥꯅꯤꯛꯁꯤꯡꯅ ꯈꯪꯅꯤꯡꯕꯅ ꯑꯇꯩ ꯒ꯭ꯔꯍꯗ ꯎꯄꯒ꯭ꯔꯍꯗ ꯁ꯭ꯄꯦꯁ ꯀ꯭ꯔꯥꯐ ꯀꯌꯥ ꯊꯥꯒꯠꯇꯨꯅ ꯃꯈꯜ ꯀꯌꯥꯒꯤ ꯆꯥꯡꯌꯦꯡ ꯇꯧꯔꯤ ꯃꯤꯑꯣꯏꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯕꯨ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯅꯠꯇꯅ ꯑꯇꯩ ꯒ꯭ꯔꯍꯁꯤꯡꯗ ꯃꯤꯑꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯎ ꯋꯥ ꯅꯥꯄꯤ ꯐꯥꯎꯕ ꯍꯧꯕꯒꯤ ꯈꯨꯗꯝ ꯐꯪꯗ꯭ꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯀꯌꯥꯗ ꯉꯛꯈ꯭ꯔꯕꯅꯣ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕꯅꯣ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤꯑꯣꯏꯕꯅ ꯆꯥꯎꯈꯠꯄꯒꯤ ꯃꯍꯩ ꯑꯣꯏꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯨꯡꯁꯤꯠ ꯁꯦꯡꯉꯛꯇꯔꯦ ꯏꯁꯤꯡ ꯐꯠꯂꯛꯇꯔꯦ ꯑꯏꯪ ꯑꯁꯥ ꯅꯣꯡꯖꯨꯒꯤ ꯆꯥꯡ ꯀꯥꯏꯔꯛꯂꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯥꯂꯦꯝꯁꯤꯒꯤ ꯐꯤꯕꯝ ꯊꯨꯒꯥꯏꯔꯛꯂꯦ ꯍꯤꯡꯕꯗ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯂꯦ ꯁꯥꯕꯗ ꯀꯥ ꯍꯦꯟꯅ ꯁꯥꯕ ꯏꯪꯕꯗ ꯀꯥ ꯍꯦꯟꯅ ꯏꯪꯕꯒꯤ ꯃꯇꯧ ꯑꯣꯏꯔꯛꯂꯦ ꯑꯁꯤꯒꯨꯝꯂꯕ ꯍꯣꯡꯂꯛꯂꯤꯕ ꯁꯛꯇꯝꯁꯤꯗ ꯑꯩꯈꯣꯏꯒ ꯍꯥꯟꯅ ꯂꯩꯃꯤꯟꯅꯔꯝꯕ ꯖꯤꯕ ꯀꯌꯥ ꯄꯥꯝꯕꯤ ꯀꯌꯥ ꯃꯨꯠꯈ꯭ꯔꯦ ꯃꯤꯑꯣꯏꯕꯗ ꯍꯥꯟꯅ ꯅꯥꯔꯝꯗꯕ ꯂꯩꯅꯥ ꯀꯌꯥ ꯅꯥꯔꯛꯏ ꯎꯃꯪ ꯀꯣꯛꯊꯣꯔꯛꯄꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯔꯨꯚꯨꯃꯤꯒꯤ ꯁꯔꯨꯛ ꯄꯥꯛꯊꯣꯛꯄ ꯍꯦꯜꯂꯛꯂꯤ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯔꯗꯗꯤ ꯑꯦꯁꯤഡ് ꯔꯦꯟ ꯇꯥꯔꯛꯂꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯅꯥꯅ ꯑꯣꯏꯍꯟꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯖꯤꯕ ꯑꯇꯩꯗꯒꯤ ꯂꯧꯁꯤꯡ ꯍꯦꯟꯅ ꯄꯤꯊꯣꯔꯛꯄ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯑꯣꯏꯍꯟꯖꯕꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯇꯨꯡꯗꯗꯤ ꯃꯤꯑꯣꯏꯕꯗ ꯅꯠꯇꯅ ꯖꯤꯕ ꯑꯇꯩꯁꯨ ꯄꯨꯡꯃꯨꯠ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯈꯣꯡꯐꯝꯗ ꯂꯩꯔꯕꯅꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯉꯁꯤꯒꯤ ꯆꯥꯎꯈꯠꯂꯦ ꯍꯥꯏꯅ ꯂꯧꯅꯔꯤꯕ ꯈꯣꯡꯖꯦꯜ ꯑꯁꯤꯅꯕꯨ ꯂꯦꯞꯇ꯭ꯔꯕꯗꯤ ꯃꯇꯝ ꯑꯃꯗꯤ ꯂꯥꯛꯄ ꯌꯥꯏ ꯃꯗꯨꯗꯤ ꯃꯥꯂꯦꯝꯁꯤꯗ ꯖꯤꯕ ꯄꯥꯟꯕ ꯃꯔꯨ ꯑꯣꯏꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯃꯠꯇ ꯍꯤꯡꯍꯧꯗꯕ ꯀꯔꯤꯗꯤ ꯂꯩꯍꯧꯅꯤ ꯁꯦꯡꯗꯕ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯟꯁꯤꯡ ꯅꯠꯇꯅ ꯆꯍꯤ ꯂꯤꯁꯤꯡ ꯂꯥꯛ ꯀꯌꯥꯒꯤ ꯇꯨꯡꯗ ꯃꯤꯑꯣꯏꯕꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯍꯟꯅ ꯃꯥꯂꯦꯝꯁꯤꯗ ꯍꯧꯔꯛꯀꯅꯤ ꯀꯅꯥꯅ ꯈꯪꯕ ꯁꯨꯍꯧ ꯍꯧꯔꯛꯇꯕꯁꯨ ꯑꯗꯨꯅ ꯉꯁꯤꯒꯤ ꯖꯨꯟ ꯇꯥꯡ 5 ꯋꯥꯔꯜꯗ ꯏꯟꯚꯥꯏꯔꯟꯃꯦꯟ ꯗꯦ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛ ꯂꯩꯍꯟꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯈꯔ ꯑꯁꯤ ꯊꯝꯖꯔꯒ ꯑꯩꯅ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ MLA साहेब खुरुमजरी ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯂꯦꯡꯈꯠꯄꯤꯔꯛꯑꯣ ꯏꯕꯨꯡꯅ ꯀꯅꯥ ꯑꯩ ꯏꯃꯣꯕꯤ ꯀꯧꯖꯩ ꯉꯔꯥꯡ MLA साहेबꯅ ꯎ ꯋꯥ ꯊꯥꯕꯒꯤ ꯎꯒꯤ ꯀꯥꯟꯅꯕꯒꯤ ꯃꯇꯥꯡꯗ ꯉꯥꯡꯕꯤꯈꯤꯕꯗꯨ ꯐꯖꯃꯟꯈ꯭ꯔꯗꯅ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯆꯥꯗꯕ ꯊꯥꯒꯠꯆꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯕ ꯂꯥꯛꯆꯔꯤꯕꯅꯤ ꯁꯥꯔ ꯏꯕꯨꯡꯒꯁꯨ ꯇꯥꯕꯤꯍꯧꯕ꯭ꯔꯅꯦ ꯑꯩ ꯂꯥꯛꯆꯩ ꯃꯨꯟꯅ ꯇꯥꯖꯩ ꯑꯗꯨꯒ ꯇꯤꯚꯤꯒꯤ ꯄꯥꯎꯗꯁꯨ ꯔꯦꯗꯤꯑꯣꯒꯤ ꯄꯥꯎꯗꯁꯨ ꯃꯇꯦꯛ ꯃꯇꯦꯛ ꯌꯥꯎꯈꯤ ꯐꯖꯕ꯭ꯔꯥ ꯌꯥꯝ ꯐꯖꯩꯕꯨ ꯁꯥꯔ ꯑꯇꯩꯒ ꯑꯩꯈꯣꯏꯒꯤ ꯁꯥꯍꯦꯕꯅ ꯉꯥꯡꯕꯤꯕꯒ ꯈꯦꯠꯅꯕ ꯑꯃꯅ ꯁꯥꯍꯦꯕꯅ ꯉꯥꯡꯕꯅ ꯄꯣꯠꯁꯦ ꯈꯪꯅ ꯇꯁꯦꯡꯅ ꯄꯣꯠꯁꯦ ꯅꯨꯡꯁꯤꯅ ꯉꯥꯡꯕꯤꯕ ꯃꯥꯜꯂꯤ ꯑꯇꯩꯅ ꯉꯥꯡꯕꯅ ꯊꯧꯔꯝꯒꯤ ꯑꯣꯏꯅ ꯆꯤꯟꯐꯥ ꯄꯨꯔꯒ ꯄꯪꯉꯥꯏ ꯍꯥꯏꯖꯤꯟꯕ ꯃꯥꯟꯕ ꯑꯃ ꯑꯣꯏꯅ ꯇꯧꯏ ꯁꯥꯔ ꯁꯣꯝꯅ ꯑꯩꯕꯨ ꯄꯪꯊꯥꯗ ꯍꯦꯛ ꯊꯥꯒꯠꯄꯤꯔꯦꯅꯦ ꯑꯗꯨꯒ ꯁꯥꯔ ꯇꯥꯛꯄꯤꯌꯨ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯤꯒꯤ ꯃꯔꯝ ꯑꯃꯅ ꯁꯝꯖꯤꯟꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯊꯣꯡ ꯑꯃ ꯁꯥꯒꯗꯧꯔꯤꯕꯁꯦ ꯁꯥꯔ ꯊꯣꯡꯁꯤ ꯁꯥꯕꯗ ꯀꯩꯗꯧꯔꯕ ꯈꯣꯡꯅꯥꯡꯁꯦ ꯁꯣꯛꯏ ꯌꯥꯅꯤ ꯍꯥꯏꯅꯔꯤ ꯃꯁꯦ ꯁꯥꯔ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯄꯥꯝꯃꯨꯖꯩ ꯁꯥꯍꯦꯕꯅ ꯃꯁꯤ ꯀꯟꯕꯤꯒꯦ ꯍꯥꯏꯔꯕꯗꯤ ꯂꯣꯀꯦꯜ MLA ꯑꯃ ꯑꯣꯏꯅ ꯏꯟꯚꯥꯏꯔꯟꯃꯦꯟꯠꯄꯨ ꯅꯨꯡꯁꯤꯕ ꯑꯃ ꯑꯣꯏꯅ ꯀꯟꯅ ꯊꯤꯡꯕꯤꯔꯕꯗꯤ ꯌꯥꯟꯒꯗꯕꯗꯤ ꯃꯥꯟꯗꯦꯀꯣ ꯁꯥꯔ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯏꯕꯨꯡꯉꯣ ꯊꯣꯡꯁꯦ ꯈꯔ ꯆꯥꯎꯅ ꯁꯥꯍꯧꯕ ꯈꯣꯡꯅꯥꯡꯁꯤ ꯂꯧꯊꯣꯛꯄꯅ ꯆꯨꯝꯒꯅꯤ ꯈꯜꯂꯤꯗ ꯊꯣꯡꯁꯦ ꯍꯥꯟꯅ ꯂꯩꯔꯤꯕꯁꯤꯗꯒꯤ ꯆꯥꯎꯊꯣꯛꯄꯒꯤ ꯁꯔꯨꯛ ꯃꯃꯥꯡꯂꯣꯝꯗ ꯑꯣꯏꯍꯜꯂꯒ ꯃꯤ ꯑꯃ ꯑꯅꯤꯒꯤ ꯍꯤꯡꯈꯣꯜ ꯁꯣꯛꯑꯕꯁꯨ ꯁꯥꯔ ꯀꯝꯄꯦꯟꯁꯦꯁꯟ ꯈꯔ ꯄꯤꯔꯗꯤ ꯑꯗꯨꯝ ꯌꯥꯅꯤ ꯁꯥꯔ ꯃꯗꯨ ꯍꯥꯏꯕꯗ ꯂꯥꯏꯕ ꯋꯥꯅꯤꯗ ꯏꯪꯈꯣꯜ ꯃꯄꯨꯗꯨꯅ ꯀꯣꯔꯠꯇ ꯆꯦꯂꯦꯟꯖ ꯇꯧꯕ ꯑꯗꯨꯗꯒꯤ ꯙꯔꯅꯥ ꯇꯧꯕ ꯁꯥꯔ ꯇꯧꯗꯧ ꯃꯥꯟꯗꯦꯗ ꯍꯤꯡꯈꯣꯜ ꯌꯥꯝ ꯆꯥꯎꯅꯔꯤ ꯑꯗꯣ ꯁꯥꯔ ꯃꯤꯇꯔ 2-3 ꯐꯨꯠ 6 ꯅꯠꯇ꯭ꯔꯒ 10 ꯂꯧꯕꯗ ꯃꯌꯥꯝꯒꯤ ꯐꯅꯕꯅꯤꯅ ꯌꯥꯔꯛꯀꯅꯤꯗ ꯁꯥꯔ ꯑꯗꯨꯛ ꯁꯥꯡꯅ ꯑꯃꯨꯛ ꯍꯥꯏꯕ ꯈꯣꯠꯄ ꯀꯛꯄ ꯈꯣꯠꯄ
ꯈꯣꯡꯅꯥꯡꯁꯤ ꯂꯧꯊꯣꯛꯄꯅ ꯁꯝꯗ꯭ꯔꯅꯦ ꯀꯝꯄꯦꯟꯁꯦꯁꯟꯒꯤ ꯄꯩꯁꯥꯗꯤ ꯑꯩꯅ ꯈꯟꯖꯕꯗ ꯈꯣꯡꯅꯥꯡ ꯌꯥꯟꯕ ꯃꯔꯨ ꯐꯨꯛꯄ ꯃꯐꯝ ꯂꯩꯕꯗ ꯍꯩꯕ ꯊꯤꯀꯥꯒꯤ ꯄꯩꯁꯥꯗ ꯄꯪꯌꯥꯝ ꯌꯥꯝꯅ ꯍꯥꯞꯀꯗꯕꯗꯤ ꯃꯥꯟꯗꯦꯕ ꯁꯥꯔ ꯁꯣꯝꯒꯤ ꯋꯥꯐꯝꯁꯨ ꯌꯥꯝꯅꯕꯨꯗꯤ ꯐꯖꯩ ꯁꯥꯔ ꯑꯩꯗꯤ ꯑꯁꯣꯝ ꯇꯨꯔꯦꯜ ꯋꯥꯡꯃ ꯑꯁꯣꯝꯗ ꯂꯩꯖꯕꯅꯤ ꯁꯥꯔ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯩꯒꯤ ꯍꯤꯡꯈꯣꯜꯁꯨ ꯈꯔ ꯁꯣꯛꯀꯗꯧꯔꯤꯕꯅꯤ ꯈꯣꯡꯅꯥꯡꯁꯦ ꯀꯟꯁꯤ ꯍꯥꯏꯔꯕꯗꯤ ꯁꯥꯔ ꯑꯩ ꯀꯝꯄꯦꯟꯁꯦꯁꯟꯒ ꯑꯃꯠꯇ ꯂꯧꯖꯔꯔꯣꯏ ꯁꯥꯔ ꯐꯔꯦ ꯐꯔꯦ ꯑꯩꯁꯨ ꯀꯅꯥ ꯀꯅꯥꯗꯨꯅꯣ ꯍꯥꯏꯗꯅ ꯑꯃꯨꯛꯇꯗꯤ ꯌꯦꯡꯒꯦꯀꯣ ꯉꯟꯇꯥꯅ ꯀꯗꯥꯏꯗ ꯃꯥꯡꯉꯨꯔꯤꯅꯣ ꯑꯁꯣꯝ ꯋꯥꯡꯃꯒꯤ MLAꯗꯣ ꯃꯤ ꯀꯌꯥ ꯂꯥꯛꯅꯗ꯭ꯔꯤꯉꯩꯁꯤꯗ ꯎꯅꯔꯨꯕꯅꯤ ꯑꯣ ꯈꯣꯡꯅꯥꯡ ꯌꯥꯟꯕꯤꯗꯅꯕ ꯑꯩꯗꯨꯒꯤꯔꯥ ꯑꯗꯨꯅꯤ ꯃꯥꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯋꯥ ꯉꯥꯡꯕꯗꯗꯤ ꯐꯅ ꯚꯥꯞ ꯇꯥꯕ ꯃꯥꯜꯂꯤ ꯐꯅ ꯐꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯁꯥꯔꯛꯏꯕ ꯋꯥꯔꯤꯗꯨꯒꯗꯤ ꯑꯗꯨꯕꯨ ꯑꯅꯧꯕꯔꯣ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯤ ꯑꯌꯥꯝꯕꯅꯤ ꯑꯁ ꯇꯥꯃꯣꯁꯤꯃ ꯃꯊꯥ ꯁꯥꯅ ꯎꯈ꯭ꯔꯦ ꯁꯥꯗꯧꯕꯗꯗꯤ ꯁꯥꯗꯗꯅ ꯃꯦꯃꯤ ꯂꯨꯍꯣꯡꯕꯒꯤ ꯎꯄꯨ ꯉꯝꯅꯤ ꯍꯥꯏꯗꯣꯛꯈꯤꯕꯗꯣ ꯂꯨꯍꯣꯡꯒꯗꯕꯗꯤ ꯉꯁꯤ 10ꯅꯤꯗ ꯉꯥꯏꯁꯤꯜꯂꯛꯏ ꯄꯩꯁꯥꯗꯤ ꯎꯗ꯭ꯔꯤ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯄꯩꯁꯥꯁꯨ ꯉꯔꯥꯡ ꯊꯥꯡꯒꯗꯕꯅꯤ ꯍꯧꯖꯤꯛꯁꯨ ꯂꯩꯇ꯭ꯔꯤ ꯃꯁꯤꯗꯗꯤ ꯏꯪꯊꯗꯅ ꯂꯩꯔꯦ ꯃꯥꯟꯅꯕ ꯑꯃꯁꯨ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯩꯉꯣꯟꯗꯅꯦ ꯆꯥ ꯂꯣꯜꯂꯨꯒ ꯍꯥꯏꯔꯛꯀꯅꯨꯀꯣ ꯅꯣꯔꯦꯟ ꯇꯥꯃꯣ ꯀꯂꯥꯎ ꯀꯥꯈꯠꯂꯣ ꯐꯝꯁꯤ ꯂꯥꯎ ꯇꯥꯃꯣ ꯑꯩꯈꯣꯏꯗ ꯂꯥꯛꯄꯤꯔꯝꯃꯤ ꯍꯥꯏ ꯑꯩ ꯅꯈꯣꯏꯒꯤ MLA ꯎꯅꯔꯝꯂꯒ ꯅꯈꯣꯏꯗ ꯆꯪꯉꯛꯑꯝꯕꯅꯤ ꯑꯣ MLAꯒ ꯀꯔꯤ ꯂꯩꯒꯦ ꯇꯥꯃꯣ MLAꯒꯗꯤ ꯀꯩꯁꯨ ꯂꯩꯅꯗ꯭ꯔꯦ ꯑꯗꯣ ꯅꯪꯅ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛ ꯑꯣꯏꯖꯔꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯇꯥꯛꯄꯤꯌꯨꯅꯦ ꯇꯥꯃꯣ ꯑꯄꯥꯝꯕꯗꯣ ꯊꯣꯡ ꯁꯥꯒꯗꯕꯁꯤꯗ ꯈꯣꯡꯅꯥꯡ ꯌꯥꯟꯒꯗꯕ ꯃꯥꯜꯂꯤ ꯍꯣꯏ ꯅꯈꯣꯏꯒꯤ ꯀ꯭ꯂꯕꯅ ꯎꯁꯦ ꯀꯟꯕꯤꯌꯨ ꯌꯥꯟꯕꯤꯅꯨ ꯍꯥꯏꯗꯅ ꯃꯔꯤ ꯂꯩꯅꯕꯗ ꯆꯦ ꯑꯃꯠꯇ ꯊꯥꯁꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯅꯅꯦ ꯃꯌꯥꯝ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯁꯨ ꯑꯗꯨꯝ ꯇꯧꯊꯣꯛꯁꯤ ꯀꯩꯗꯧꯒꯦ ꯌꯥꯏꯌꯦ ꯇꯥꯃꯣ ꯃꯤꯇꯤꯡ ꯇꯧꯔꯒꯅꯦ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯅꯅꯦ ꯀꯥꯡꯕꯨ ꯑꯃꯃꯨꯛ ꯊꯣꯛꯂꯛꯑꯗꯤ ꯑꯗꯨ ꯑꯣꯏꯔꯒ ꯃꯌꯥꯝꯒꯤ ꯁꯣꯏ ꯈꯣꯝꯃꯁꯤꯔꯥ ꯑꯗꯨꯁꯨ ꯌꯥꯅꯤ ꯇꯥꯃꯣ ꯇꯥꯔꯤꯕ꯭ꯔꯣ ꯆꯥ ꯍꯧꯕ ꯑꯃꯇꯪ ꯊꯛꯁꯦ ꯇꯥꯃꯣ ꯑꯩꯒꯤꯗꯃꯛꯇ ꯑꯣꯏꯔꯗꯤ ꯑꯩ ꯆꯥ ꯊꯛꯇ꯭ꯔꯕꯁꯨ ꯌꯥꯔꯦꯗ ꯊꯛꯀꯗꯕꯅꯤ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯂꯦꯡꯉꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣ ꯇꯥꯔꯤꯕ꯭ꯔꯣ ꯅꯣꯔꯦꯟ ꯏꯇꯩꯃ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯝꯃꯨꯀꯣ ꯆꯥ ꯃꯅꯥ ꯌꯥꯝꯃꯝꯗ꯭ꯔꯦ ꯏꯇꯩꯃ ꯑꯩꯒꯤꯗꯃꯛꯇ ꯑꯣꯏꯔꯒꯗꯤ ꯑꯩ ꯆꯠꯂꯅꯤ ꯑꯩ ꯇꯥꯃꯣꯒ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯔꯝꯕꯅꯦ ꯑꯗꯣ ꯏꯇꯩꯃ ꯍꯣꯏꯒꯤ ꯂꯩꯒꯦ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯇꯥꯃꯣ ꯑꯩ ꯌꯧꯖꯔꯒꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯁꯤꯗ ꯄꯥꯡꯊꯣꯛꯑꯁꯤꯀꯣ ꯍꯣꯏ ꯇꯥꯃꯣ ꯅꯅꯥꯎ ꯌꯦꯡꯖꯔꯒꯦ ꯑꯗꯨꯃꯥꯏꯅ ꯏꯕꯦꯝꯃ ꯂꯩꯅꯝꯗꯤ ꯀꯩꯗꯧꯔꯒꯦ ꯅꯪꯁꯤ ꯅꯨꯡꯁꯤꯅꯦ ꯈꯪ ꯃꯅꯝ ꯅꯝꯕ ꯂꯩ ꯍꯥꯏꯗꯨꯅꯤꯅꯦ ꯅꯪꯁꯦ ꯑꯩꯅ ꯍꯥꯟꯅꯅ ꯆꯥ ꯂꯣꯜꯂꯨꯒ ꯍꯥꯏꯔꯛꯀꯅꯣꯅ ꯍꯥꯏꯖꯈꯤꯗ꯭ꯔꯣ ꯂꯩꯅꯝꯕꯤꯅ ꯍꯥꯏꯔꯒ ꯏꯃꯨꯡꯁꯦ ꯍꯦꯛꯇ ꯌꯥꯔꯕ꯭ꯔꯥ ꯏꯃꯤ ꯅꯪꯕ ꯍꯦꯛꯇ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕ ꯏꯕꯦꯝꯃ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅꯅꯦ ꯅꯪ ꯂꯩ ꯃꯅꯝ ꯅꯝꯃꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯃꯥꯅ ꯁꯥꯄꯣꯟ ꯊꯥꯗꯣꯛꯄ ꯁꯦꯡꯗꯕꯗꯒꯤꯅꯦꯅ ꯅꯪ ꯍꯥꯏꯗꯥꯏꯅꯦ ꯅꯪꯕꯣ ꯑꯗꯣ ꯁꯥꯄꯣꯟꯗꯒꯤ ꯃꯅꯝ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯁꯝꯄꯨ ꯂꯨꯔꯤꯕ ꯄꯥꯎꯗꯔ ꯊꯥꯔꯤꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯅꯤꯡꯉꯛꯏꯕ ꯀꯣꯊꯣꯛꯏꯕ ꯋꯥꯅꯣ ꯋꯥꯔꯦꯝ ꯊꯧꯔꯦꯝꯁꯤꯗꯅꯦ ꯅꯨꯡꯇꯤꯒꯤ ꯍꯦꯛꯇ ꯁꯥꯎꯅꯒꯗꯕꯅꯤ ꯅꯪꯒꯤ ꯆꯥꯃꯅ ꯂꯩꯇꯕ꯭ꯔꯅꯦ ꯅꯪꯕꯣ ꯅꯪ ꯆꯥꯃꯅ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕ ꯅꯪꯕꯣ ꯂꯩꯌꯦ ꯃꯥꯕꯨ ꯄꯤꯊꯛꯅꯤꯡꯗꯕꯩ ꯅꯠꯇꯦ ꯆꯥ ꯂꯣꯜꯂꯗꯤ ꯇꯥꯅꯤꯡꯗꯕ ꯋꯥꯗꯣ ꯁꯥꯡꯊꯒꯗꯧꯔꯤꯕ ꯑꯗꯣ ꯑꯉꯥꯡ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯈꯜꯂꯝꯒꯗꯕ ꯏꯃꯨꯡꯁꯤꯗ ꯌꯦꯡꯉꯝꯕꯗꯨꯗꯤ ꯅꯪ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯥ ꯏꯃꯦꯗꯣ ꯑꯁ ꯀꯔꯤꯝꯇ ꯍꯦꯛ ꯈꯜꯂꯝꯃꯣꯏꯁꯦ ꯀꯩ ꯌꯦꯟꯁꯥꯡ ꯊꯣꯡꯁꯤꯒꯦ ꯑꯩꯅ ꯑꯗꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯒ ꯅꯪꯅ ꯀꯩꯅꯣ ꯊꯣꯡꯒꯦ ꯇꯧꯕꯅꯤ ꯍꯥꯏꯅ ꯏꯕꯦꯝꯃ ꯂꯩꯅꯝꯕꯤꯅ ꯆꯥꯅꯤꯡꯕꯗꯣ ꯍꯦꯛꯇ ꯊꯣꯡꯉꯨ ꯑꯗꯨ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯁꯥꯎꯒꯜꯂꯦ ꯈꯪꯉꯝꯃꯗꯤ ꯂꯩꯖꯔꯝꯃꯣꯏꯗꯧꯅꯤ ꯅꯪꯗꯤ ꯃꯩꯇꯩ ꯋꯥꯍꯩꯗ ꯃꯆꯥ ꯐꯠꯇꯕ ꯆꯥꯎꯕ ꯉꯥꯏ ꯃꯋꯥ ꯐꯠꯇꯕ ꯁꯤꯕ ꯉꯥꯏ ꯉꯥꯏꯗꯤ ꯑꯣꯏꯔꯤꯅꯤꯅꯦ ꯏꯕꯦꯝꯃ ꯑꯁ ꯏꯕꯨꯡꯉꯣ ꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯣ ꯃꯋꯥ ꯐꯠꯇꯕ ꯁꯤꯕ ꯉꯥꯏꯔꯦ ꯃꯆꯥ ꯐꯠꯇꯕ ꯆꯥꯎꯕ ꯉꯥꯏꯔꯦ ꯅꯨꯄꯤ ꯐꯠꯇꯕꯗꯤ ꯀꯔꯤ ꯉꯥꯏꯅꯤ ꯑꯗꯨꯗꯤ ꯅꯨꯄꯤ ꯐꯠꯇꯕꯁꯦ ꯂꯩꯔꯝꯃꯣꯏꯌꯦ ꯑꯗꯨꯅ ꯍꯥꯏꯅꯔꯝꯗ꯭ꯔꯤꯅꯦ ꯅꯨꯄꯤ ꯐꯠꯇꯕ ꯂꯩꯇꯦ ꯂꯩꯅꯝꯕꯤꯁꯨ ꯐꯩ ꯂꯩꯅꯝꯕꯤ ꯐꯩ ꯐꯩ ꯈꯨꯍꯥꯏꯗꯣ ꯌꯥꯗꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯗꯅ ꯅꯨꯄꯤ ꯐꯠꯇꯕ ꯆꯠꯈꯤꯕ ꯉꯥꯏ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯗꯤ ꯑꯩꯕꯨ ꯆꯠꯍꯟꯅꯤꯡꯕꯩ ꯋꯥꯅꯤꯅꯦ
ngasi pangthokliba ban mohon sob asi ing soli singwa chamapan yangkhai aduaida July thada hudokpi khibani laiwei kharba pandit Nehru na prime minister oiringaida matam madugi lau singu mantri KN Munsina hudok pirambani matam madudagi sahi khudingi ban mohon sob Bharat ki state khudingmakta thauram asi mai lenaba loisangna karigumbada lanai club singasu yauna pangthok narakli adubu laibak thibadi phanganingba pandam madudi phangnadri Bharatta sahi khuding umang kongthopki chang helakli mase kainano haibada mapung oina aikhoi praja miyam ase bhap tanaba warpna su amani sori basi mai lenaba loisangda ngakta tainabadi langani leitaba miyamna singgidamak u yan thatpa karbar wala singna ugi karbar chauna tauba prithibigi oina su u hobgi chang walai adubu prithibigi leba khara China Philippines tadi makhoina honingba ugi pandam adu phangkhre hai minadi phangbang ngamlaga aikhodi karigi ngamloi tabu aikhoi miyam ase bhap taminaba masang miyamgi mateng yaudrabadi sarkar aikhoina aini minister oi haidina ngamgudaba nate aikhoina akanba ain lo phana yamna semlabasu hurani lona u yathatkani karbar tawni hairabadi upai leiroi sida hainau pambi ma hore kanana thai abona afaba hainau charni tin changdaba ngantana panba yum sida phajabachu phajai sumi masigini ayamana thanaribasi adubu nungdadi aikhoina udaba yamna kanaba ma hainau pambi sina imung asida piri aikhoina nungsa sor holiba oxygen maruoina sauna hainau asina nomada mi ani ahum nungsa sor homada oxygen pibiri sumangna gari masa scooter car start tobada thaujil lapada thadorli phattaba carbon dioxide masigi mathakta aikhoigi mohsai khallama lejariba ingtham tha kalen tha nungju tha chang kaidanaba thamnaba honabada hainau asina mateng pangibani aroibada aikhoigi chanabi lambi sorokta kangbu mana u pareng tharamba u na sare pharaga mapung pharaga matamda kangbu mana muk yanthatpagi hainabi se thaduk narsi kariguma thorang ama yum saba office na chingba sabada sahi sama sani legadaba upan homlabadi mado kansi thaidok thajin tausi loina na ngasi aikhoina ban mohon so pangthoiba sigi wahan thokla hinsi mamangda aikhoina khabarda radio da pau kaya ta khre office aduna club aduna world environment dega mai lenana u tha khre irabo dega mai lenana u tha khre adubu u di ho hodaba u hobabudi ngasai club tu secretary president du pau de yawbuduna maru hena orakpagi mong ase toklasi wa launababudi u honbana hena maru ohensi tharumasi pangthopagi wahan thokla hensi afam kharaji haijaraga ngasigi tenbiru miyambu amuk anena koknona khuramjari Saipo ngasigi wafam se hainingai leitana kanaba mit mai pangba singba haidudi oire ngangnariba wafam sisu maram yam chaisar masigi thong si sabada khongnang yanbagi khanai honorable minister na masimadi sokpa yade thong si pikna sabigera natraga thaidok thaijin tawraga sagera amutang yathang amutang tawthabiradi amuwaina sir aidi khangpoteda ichanupina internet tagi lokthokpani ngahak leidabadi kaw khardo poni tamo che ahum jong ti yeng bi ne se simana ne akhoi club ki adegi sina maningi association adugi ni aduga sina ne maira gi ni tamo marul chinche amuk ti yeng bi aina adudi sorry tamo marul chinche amuk ti yeng bi man handra bane ba hongnang si kan biu tham biu haibadi man han ba Subject request to preserve banyan tree.
야래 싱가래 싱가래 아주 타모 시다는 아무 바니안 거 하이드레 코낭 밤비에 좀 한바 시부 야거들 타모 야이 그쇼 가이데다시 그쇼 가이데 노래 이때마 자 판시 나한디 나원다 자 피타 어디에다나 아이 이밤 여름다위 타모 아주 학문들어 아이 짜이 하나 밤 탁감 무슨 나때 따모 따모 까이도라게 미 핑핑이도 봐 까다이 레게 싹상들 레이네 현상 셈이네 콩낭게 한게다버기 미라오레 하 까나노 얀비 야로이 하르가 뭐이나 토피키노 미 오피스나 타락 보이람니 카나나바니 토피키 카나로이샤 좀능 한국에 ꯑꯩꯈꯣꯏꯅ ꯆꯦꯗꯨꯛ ꯌꯥꯝꯅ ꯂꯣꯀꯦꯜ ꯑꯦꯝ ꯑꯦꯜ ꯑꯦꯗ ꯗꯤꯄꯥꯔꯠꯃꯦꯟꯇ ꯃꯤꯅꯤꯁꯇꯔꯗ ꯊꯥꯈꯤꯕ ꯃꯌꯥꯝꯗꯨꯗꯤ ꯊꯥꯕꯩ ꯋꯥꯅꯦ ꯀꯩꯁꯨ ꯈꯟꯅꯔꯝꯃꯣꯏ ꯃꯤ ꯌꯥꯟꯕ ꯌꯥꯕꯒꯤ ꯆꯦ ꯄꯥꯏꯔꯝꯃꯅꯤ ꯀꯩꯅꯣ ꯍꯣꯏ ꯑꯆꯨꯝꯕꯗꯨ ꯈꯪꯉꯨꯒꯦ ꯅꯍꯥꯟ ꯑꯗꯨꯛ ꯐꯖꯅ ꯋꯥ ꯉꯥꯡꯅꯈ꯭ꯔꯤꯕꯗꯨꯕꯨ ꯑꯩꯒꯁꯨ ꯐꯖꯅ ꯋꯥ ꯍꯥꯏꯅꯈ꯭ꯔꯤꯕꯅꯦ ꯑꯗꯨ ꯅꯍꯥꯟ ꯇꯥꯃꯣꯅꯁꯨ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ ꯑꯦꯝ ꯑꯦꯜ ꯑꯦꯗꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯉꯥꯡꯕꯒ ꯉꯁꯤ ꯋꯥꯔꯤ ꯁꯥꯔꯛꯄꯒ ꯑꯣꯟꯅꯩ ꯃꯥꯟꯅꯗꯦꯅ ꯍꯣꯏ ꯐꯔꯦ ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯅꯤ ꯃꯤꯅꯤꯁꯇꯔꯅ ꯌꯥꯅꯨ ꯍꯥꯏꯔꯤꯉꯩ ꯌꯥꯅꯤꯡꯕ ꯀꯥꯡꯕꯨꯗꯨꯅ ꯌꯥꯟꯒꯗꯕꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯃꯁꯨ ꯑꯁ ꯃꯟꯇ꯭ꯔꯤꯅ ꯌꯥꯅꯨ ꯍꯥꯏꯔꯒ ꯈꯔꯅ ꯌꯥꯟꯕ ꯉꯝꯕ ꯍꯧꯅꯗꯦꯗ ꯇꯥꯃꯣꯒꯤ ꯃꯐꯤꯡꯗꯨꯒ ꯆꯠꯄꯤꯔꯨꯔꯅꯨꯗ ꯑꯁ ꯑꯩ ꯀꯩꯁꯨ ꯇꯧꯈꯠꯅꯔꯣꯏꯍꯦ ꯅꯪꯅꯅꯦ ꯐꯤꯔꯣꯟ ꯄꯥꯏꯔ ꯀꯣꯏꯆꯤꯡ ꯆꯤꯡꯉꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗꯕ ꯑꯁ ꯑꯗꯨꯕꯨ ꯊꯤꯀꯥꯗꯥꯔꯗꯨꯗ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒꯤ ꯃꯑꯣꯡꯗꯨꯗꯤ ꯑꯩ ꯑꯃꯨꯛꯇ ꯍꯪꯉꯨꯈꯤꯒꯦ ꯑꯩ ꯈꯠꯅꯔꯣꯏ ꯍꯥꯏꯕꯅꯤ ꯃꯤ ꯋꯥꯗ ꯁꯨꯡꯉꯥꯡ ꯉꯥꯡꯕꯤꯔꯨꯅꯨꯀꯣ ꯑꯁꯣꯝꯗ ꯀꯥꯎ ꯑꯁꯣꯝꯗ ꯀꯥꯎ ꯑꯁꯣꯝꯗ ꯀꯥꯎ ꯁꯣꯝꯗꯔꯣ ꯍꯣꯏꯅꯦ ꯁꯣꯝꯗ ꯑꯗꯨꯒꯤ ꯃꯈꯥꯗꯣ ꯑꯗꯨ ꯀꯥꯎ ꯊꯧꯔꯤ ꯑꯁꯤꯗ ꯀꯤꯔꯤꯁꯤꯗꯤ ꯑꯗꯨ ꯑꯣꯏꯔꯒ ꯊꯧꯔꯤꯁꯤ ꯁꯣꯝꯗ ꯑꯃꯨꯛ ꯀꯤꯌꯨ ꯂꯥꯛꯑꯣꯗꯅ ꯅꯣꯏ ꯃꯈꯥ ꯂꯩ ꯄꯪꯉꯥꯡ ꯉꯥꯡꯒꯅꯨꯀꯣ ꯑꯩ ꯃꯊꯛ ꯂꯩꯕ ꯌꯥꯝ ꯀꯤꯕꯖꯥꯅꯤ ꯅꯣꯏ ꯇꯧ ꯂꯥꯛꯑꯣꯗꯅ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯣ ꯌꯥꯄꯣꯠꯇꯦ ꯁꯦ ꯑꯩꯅ ꯇꯧꯅꯤꯡꯕꯗꯤ ꯔꯤꯖꯥꯅ ꯇꯧꯅꯤ ꯍꯣ ꯍꯥꯏꯔꯣ ꯀꯛꯑꯒꯦ ꯁꯤ ꯀꯛꯀꯦ ꯀꯥꯟꯗꯦ ꯅꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯑꯗꯣ ꯌꯥꯅꯤꯡꯕꯗꯣ ꯌꯥꯜꯂꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯣ ꯊꯤꯀꯥꯗꯔ ꯍꯥꯏꯕ ꯇꯧꯔꯒꯦ ꯍꯣꯏ ꯌꯥꯜꯂꯒꯦ ꯌꯥꯜꯂꯣ ꯁꯣꯝꯅ ꯊꯤꯀꯥꯗꯥꯔꯅꯤꯀꯣ ꯍꯣꯏ ꯅꯍꯥꯟ ꯏꯆꯤꯟꯅꯥꯎ ꯎꯅꯕꯗ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯌꯥꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯃꯤꯅꯤꯁꯇꯔꯗ ꯂꯣꯀꯦꯜ ꯑꯦꯝ ꯑꯦꯜ ꯑꯦꯗ ꯁꯤ ꯃꯌꯥꯝ ꯑꯃ ꯊꯥꯖꯈꯤꯕꯗꯨ ꯐꯪꯕꯤꯗꯕꯖꯥꯠꯂꯣ ꯐꯪꯉꯤ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯔꯒ ꯌꯥꯟꯕꯒꯤ ꯑꯊꯪꯁꯦ ꯇꯧꯊꯣꯔꯛꯄꯅꯤ ꯆꯦꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯌꯥꯖꯔꯦ ꯆꯦꯁꯤꯗꯤ ꯆꯨꯝꯃꯝꯃꯅꯤ ꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤꯗ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨ ꯆꯤꯟꯅ ꯑꯃ ꯈꯨꯠꯅ ꯑꯃ ꯃꯁꯤꯅ ꯂꯩꯕꯥꯛ ꯉꯥꯛꯏꯕꯅꯤ ꯑꯁꯦꯡ ꯑꯁꯦꯡꯕ ꯉꯥꯛꯇ ꯇꯧꯔꯕꯗꯤ ꯌꯥꯄꯣꯠ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯃꯁꯤꯗꯤ ꯌꯥꯟꯕꯗ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗꯤ ꯆꯪꯒꯅꯤ ꯁꯤꯗꯤ ꯄꯥꯔꯤꯁꯤ ꯃꯁꯥ ꯃꯆꯥ ꯑꯆꯧꯕ ꯀꯛꯄꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯃꯎ ꯌꯥꯟꯕꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯐꯨꯛꯄꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯅꯨꯡꯁꯤꯗ ꯅꯨꯃꯤꯠ 5-6ꯅꯤꯗ ꯂꯥꯏꯑꯣꯏꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯁꯤꯃ ꯄꯨꯡꯂꯣꯏ ꯂꯣꯏꯗꯧꯔꯤ ꯃꯁꯤ ꯎꯄꯛ ꯈꯥꯏꯒꯗꯕꯒꯤ ꯉꯥꯏꯔꯕꯅꯤ ꯁꯣꯝꯗ ꯊꯣꯡ ꯁꯥꯕꯗ ꯁꯣꯏ ꯍꯥꯏꯗꯅ ꯌꯥꯜꯂꯤꯁꯦ ꯑꯁꯣꯝꯗ ꯑꯃꯨꯛ ꯊꯣꯡ ꯑꯍꯥꯏꯕꯤ ꯑꯃ ꯁꯥꯕꯒꯤ ꯎꯄꯥꯛ ꯃꯁꯥ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯈꯥꯏꯗꯗꯧꯔꯤꯕꯅꯤ ꯐꯔꯦ ꯈꯣꯡꯅꯥꯡꯁꯤꯒꯤ ꯃꯔꯥꯏꯕ ꯈꯥꯏꯕꯗꯣ ꯇꯥꯔꯦ ꯌꯥꯟꯕ ꯈꯣꯠꯄ ꯂꯣꯏꯁꯟ ꯈꯣꯝꯖꯤꯟꯕ ꯂꯣꯏꯔꯒ ꯑꯩ ꯑꯁ꯭ꯋꯥꯏꯁꯤꯗ ꯈꯣꯡꯅꯥꯡ ꯈꯔ ꯊꯥꯖꯔꯒꯦ ꯌꯥꯝ ꯐꯩꯌꯦ ꯍꯥꯏꯅꯕ ꯂꯩ ꯎꯄꯥꯜ ꯑꯃ ꯌꯥꯜꯂꯕꯗꯤ ꯎꯄꯥꯜ ꯑꯅꯤ ꯊꯥꯖꯤꯜꯂꯨ ꯍꯥꯏꯕꯗꯣ ꯆꯥꯛ ꯆꯥꯊꯣꯛꯄꯤꯔꯣ ꯏꯪꯉꯗꯤ ꯍꯥꯎꯔꯣꯏ ꯁꯨꯄꯔꯅ ꯈꯔ ꯌꯥꯝꯈ꯭ꯔꯦ ꯃꯁꯤ ꯆꯦꯡꯁꯤꯗ ꯁꯨꯄꯔ ꯐꯥꯏꯟ ꯀꯧꯔꯝꯃꯤꯁꯤꯁꯨ ꯃꯁꯥ ꯁꯣꯟꯕ ꯃꯤꯗ ꯄꯥꯡꯒꯟꯕ ꯀꯧꯕꯒ ꯃꯥꯟꯅꯈ꯭ꯔꯦ ꯑꯣ ꯆꯥꯔꯁꯦ ꯅꯪ ꯍꯥꯟꯅ ꯆꯥꯔꯨꯔꯣ ꯏꯃꯥ ꯏꯄꯦꯝꯃ ꯈꯣꯡꯅꯥꯡ ꯑꯃ ꯌꯥꯟꯈꯤꯕꯩꯕꯨ ꯑꯗꯨꯛ ꯌꯥꯝ ꯅꯨꯡꯅꯥꯡꯗꯅ ꯑꯩ ꯁꯤꯕꯗ ꯑꯗꯨꯛ ꯌꯥꯝ ꯋꯥꯕꯤꯗꯧ ꯃꯥꯟꯗꯦ ꯑꯩꯈꯣꯏ ꯏꯪꯈꯣꯜꯗ ꯍꯧꯕꯁꯨ ꯅꯠꯇꯦ ꯇꯥꯃꯣꯅ ꯊꯥꯔꯨꯕꯁꯨ ꯅꯠꯇꯦ ꯑꯉꯥꯡꯅ ꯕꯣꯔꯗꯤꯡꯗ ꯂꯩꯕꯗꯣ ꯀꯣꯛ ꯆꯤꯛꯏ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯕꯒꯗꯤ ꯊꯑꯣꯏꯅ ꯇꯥꯕꯤꯗꯦ ꯑꯊꯥꯞꯄꯗꯨꯗ ꯑꯩꯈꯣꯏ ꯎꯗ꯭ꯔꯕꯅꯤꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯒꯅꯤꯒꯁꯦ ꯀꯔꯤꯝꯇ ꯈꯟꯕꯤꯗꯦꯕ
와ꯒꯗꯕꯗ 와드래 와로이ꯗꯕꯗꯅ 헥 와래 ꯑꯁ ꯅꯪ ꯆꯥꯊꯣꯛꯎꯔꯣ ꯀꯩꯗꯧꯔꯒꯦ ꯎ ꯑꯃꯨꯛ ꯊꯥꯅꯤ ꯀꯥꯏꯗꯣ ꯊꯥꯕꯤꯔꯨꯅꯨꯀꯣ ꯈꯔ ꯆꯥꯎꯔꯒ ꯑꯉꯥꯡꯅ ꯃꯁꯥ ꯊꯨꯗꯦꯛꯄ ꯑꯗꯨꯗꯒꯤ ꯂꯝꯕꯤ ꯄꯥꯛꯊꯣꯛꯄ ꯇꯨꯔꯦꯟ ꯆꯥꯎꯊꯣꯛꯄꯗ ꯑꯃꯨꯛ ꯌꯥꯟꯈ꯭ꯔꯗꯤꯅꯦ ꯂꯩꯅꯥ ꯑꯃꯨꯛ ꯑꯣꯏꯅꯅꯤ ꯅꯪ ꯑꯉꯥꯡꯒꯤ ꯃꯅꯥꯛꯇ ꯅꯪ ꯆꯠꯂꯨꯕꯗꯣ ꯀꯩꯁꯨ ꯇꯧꯍꯧꯗꯦ ꯍꯥꯏꯗꯥꯏꯅꯦ ꯅꯪꯕꯣ ꯑꯁ ꯇꯥꯃꯣꯒꯤ ꯋꯥꯁꯦ ꯍꯧꯈ꯭ꯔꯒ ꯀꯣꯟꯅ ꯈꯨꯝꯃꯛꯄꯁꯦ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ICUꯗ ꯑꯅꯥꯕ ꯑꯃꯒꯤ ꯁꯣꯔ ꯍꯣꯟꯕꯗ ꯄꯨꯡ 24 ꯑꯣꯛꯁꯤꯖꯦꯟ ꯄꯤꯕꯗ ꯂꯨꯄꯥ ꯀꯌꯥ ꯑꯁ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯃꯤ 2-3ꯒꯤ ꯃꯄꯨꯡ ꯐꯥꯔꯛꯄꯗ ꯃꯤꯑꯣꯏ 9-10ꯒꯤ ꯆꯍꯤ ꯀꯌꯥ ꯑꯣꯛꯁꯤꯖꯦꯟ ꯄꯤꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯍꯤ ꯑꯃꯗ ꯊꯥ 5-6 ꯃꯥꯒꯤ ꯑꯅꯧꯕ ꯃꯌꯣꯟ ꯃꯍꯩꯗꯨꯅ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯍꯜꯂꯝꯕꯅꯤ ꯑꯩꯈꯣꯏꯗ ꯎꯔꯨꯝ ꯄꯤꯔꯝꯕꯅꯤ ꯃꯤꯠ ꯏꯪꯍꯜꯂꯝꯃꯤ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯉꯥꯛꯄꯤꯔꯝꯃꯤ ꯑꯍꯤꯡꯗ ꯌꯥꯔꯦꯛꯂꯝꯕ ꯂꯝ ꯈꯨꯅꯨ ꯈꯣꯏꯅꯤꯡ ꯉꯔꯥꯛꯄꯤ ꯁꯦꯟꯗ꯭ꯔꯥꯡ ꯃꯌꯥꯝ ꯑꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯁꯤꯒꯤꯕꯨ ꯋꯥꯅꯦꯗꯅ ꯋꯥꯔꯤꯁꯦ ꯇꯟꯗꯦ ꯂꯝꯕꯤ ꯆꯥꯎꯊꯣꯔꯛꯄꯗ ꯂꯝꯕꯤ ꯇꯛꯈꯥꯏꯕꯗ ꯁꯣꯛꯄ ꯗꯨꯀꯥꯟ ꯐꯝꯕ ꯐꯝꯕꯤ ꯃꯌꯥꯝ ꯑꯃ ꯃꯥꯅ ꯉꯝꯅꯕ ꯀꯗꯥꯏꯗꯅꯣ ꯐꯝꯅꯈ꯭ꯔꯤꯗꯨꯅꯦ ꯈꯣꯡꯅꯥꯡ ꯌꯥꯟꯈ꯭ꯔꯦꯗꯅ ꯇꯥꯃꯣꯒꯤ ꯂꯝ ꯈꯨꯅꯨ ꯈꯣꯏꯅꯤꯡꯁꯤꯡꯗꯣ ꯑꯍꯤꯡꯗ ꯂꯩꯄꯥꯛꯇ ꯏꯁꯤꯡꯗ ꯀꯩꯁꯨ ꯌꯥꯔꯦꯛꯑꯝꯃꯣꯏꯁꯦ ꯆꯥꯛ ꯆꯥꯔꯁꯤ ꯑꯩ ꯂꯥꯝꯃꯦ ꯇꯥꯃꯣ ꯈꯣꯡꯅꯥꯡ ꯃꯑꯣꯡ ꯃꯀꯛ ꯑꯁꯤꯃꯗꯤꯅꯦ ꯃꯈꯣꯏꯅ ꯊꯅꯝꯃꯤꯅꯤ ꯒꯥꯔꯤꯗ ꯍꯥꯞꯀꯠꯄ ꯐꯔꯛ ꯇꯥꯔꯝꯃꯕꯅꯦ ꯍꯣꯏꯗ ꯆꯤꯡꯈꯠꯄ ꯏꯟꯈꯠꯄꯁꯨ ꯉꯝꯃꯣꯏ ꯃꯈꯣꯏꯒꯤ ꯀ꯭ꯔꯦꯟꯁꯨꯅꯦ ꯐꯔꯛ ꯇꯥꯔꯝꯒꯅꯤ ꯑꯗꯨꯅꯅꯤ ꯂꯩꯍꯧꯔꯁꯅꯨ ꯑꯩꯗꯤꯅꯦ ꯅꯨꯡꯇꯤꯒꯤ ꯌꯦꯡꯖꯔꯤꯕꯅꯤꯀꯣ ꯇꯥꯃꯣ ꯌꯦꯡꯉꯨꯅꯦ ꯁ꯭ꯋꯥꯏꯗꯒꯤ ꯌꯦꯡꯕꯗꯅꯦ ꯑꯆꯧꯕ ꯁꯥꯃꯨ ꯑꯃ ꯀꯨꯟꯕ ꯃꯥꯟꯗ꯭ꯔꯅꯤ ꯌꯦꯡꯉꯨꯅꯦ ꯇꯥꯃꯣꯗ ꯍꯥꯏꯕ ꯉꯝꯂꯗꯅ ꯃꯥꯜꯂꯤꯅꯦ ꯑꯗꯨꯒ ꯃꯁꯤꯗ ꯊꯥꯎ ꯍꯩꯖꯤꯜꯂꯒ ꯃꯩ ꯊꯥꯔꯝꯂꯤꯕꯁꯤꯅ ꯀꯅꯥꯅꯣ ꯃꯈꯣꯏ ꯁꯥꯏꯔꯦꯝꯒꯤꯅꯦ ꯅꯨꯄꯥ ꯃꯆꯥ ꯈꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯨ ꯌꯥꯎꯕꯅꯤ ꯃꯩ ꯇꯤꯛꯏꯕꯖꯥꯠꯅꯤꯗ ꯇꯥꯃꯣꯁꯤꯗ ꯏꯪꯁꯨ ꯏꯪꯗꯕꯁꯤꯗ ꯇꯥꯃꯣ ꯃꯌꯥꯝ ꯀꯩꯅꯣꯝ ꯍꯥꯏꯅꯤꯡꯉꯤ ꯀꯔꯤ ꯍꯥꯏꯅꯔꯤꯕ ꯈꯣꯡꯅꯥꯡ ꯂꯥꯏꯔꯦꯝꯕꯤꯅꯅꯦ ꯑꯍꯤꯡ ꯀꯞꯄꯤ ꯍꯥꯏꯅꯦꯕ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯁꯤꯅ ꯀꯞꯄꯅꯤ ꯍꯥꯏꯌꯦ ꯑꯁ ꯆꯠꯔꯗ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯣꯏꯗꯕ ꯋꯥꯗꯨꯁꯨ ꯅꯪ ꯉꯥꯡꯉꯛꯀꯅꯨꯗ ꯑꯁ ꯇꯥꯃꯣ ꯑꯁꯦꯡꯕꯅꯤ ꯍꯥꯏꯁꯦ ꯁꯦ ꯏꯟꯗꯣꯜ ꯀꯥꯃꯤꯅꯤ ꯍꯣꯏ ꯏꯃꯨꯡꯗꯗꯤꯀꯣ ꯅꯛꯑꯦꯗꯣ ꯃꯈꯣꯏ ꯂꯣꯏꯅ 3-4 ꯇꯥꯔꯦ ꯍꯥꯏꯌꯦꯕ ꯑꯁ ꯃꯈꯣꯏꯗꯤ ꯅꯨꯄꯥꯒ ꯂꯩꯇ꯭ꯔꯦ ꯅꯨꯃꯤꯠ ꯇꯥꯕꯒ ꯊꯣꯡ ꯂꯣꯜꯂꯕꯅꯤ ꯇꯥꯃꯣꯏꯁꯨ ꯂꯩ ꯇꯥꯐꯝ ꯊꯣꯛꯏ ꯀꯩꯅꯣ ꯇꯨꯔꯦꯟꯗꯅꯤ ꯈꯜꯂꯤꯕ ꯏꯕꯨꯡꯉꯣ ꯀꯞꯇꯕꯅꯤꯅ ꯀꯗꯥꯏ ꯇꯥꯗꯣꯏꯅꯣ ꯅꯛꯄ ꯊꯥꯞꯄꯒꯤ ꯋꯥꯗꯤ ꯇꯣꯛꯈꯣꯅꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯕ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯅꯣꯔꯦꯟ ꯇꯥꯃꯣ ꯑꯗꯨꯒꯤ ꯋꯥꯗꯣ ꯊꯥꯏꯅꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩꯇꯦꯅꯦ ꯚꯨꯠ ꯄ꯭ꯔꯦꯠ ꯂꯩꯇꯦ ꯂꯥꯏ ꯇꯝꯅꯕ ꯂꯩꯇꯦꯅꯦ ꯅꯪꯕꯣ ꯇꯥꯃꯣ ꯑꯗꯨꯒꯤ ꯋꯥꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯅꯤꯡꯅꯔꯤꯕꯅꯤꯅ ꯑꯐꯕ ꯂꯩꯔꯕꯗꯤ ꯐꯠꯇꯕ ꯂꯩꯐꯝ ꯊꯣꯛꯇ꯭ꯔꯦꯅꯦ ꯇꯥꯃꯣꯁꯤ ꯂꯥꯏ ꯅꯤꯡꯕ ꯍꯥꯏꯕꯨꯅꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯅꯤꯡꯅꯔꯤꯕ ꯂꯥꯏ ꯑꯌꯥꯝꯕꯅꯦ ꯑꯍꯥꯟꯕꯗ ꯃꯤ ꯑꯣꯏꯔꯝꯕ ꯉꯥꯛꯇꯅꯤꯅꯦ ꯅꯪꯕꯣ ꯇꯥꯃꯣ ꯂꯥꯏ ꯑꯐꯕ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯇꯥꯃꯣ ꯍꯥꯏꯌꯨꯅꯦ ꯑꯁ ꯃꯗꯨ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯗꯦꯅꯦ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕ ꯑꯗꯨꯗꯤ ꯂꯥꯏ ꯑꯐꯕ ꯂꯩꯕ ꯇꯥꯔꯕꯗꯤ ꯐꯠꯇꯕꯁꯨ ꯂꯩꯕ ꯇꯥꯕꯅꯤ ꯑꯉꯥꯟꯕ ꯂꯩꯔꯕꯗꯤ ꯑꯃꯝꯕ ꯂꯩ ꯇꯥꯕꯅꯤꯅ ꯇꯥꯃꯣ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯍ ꯄ꯭ꯔꯤꯊꯤꯕꯤꯒꯨꯝꯕ ꯑꯇꯩ ꯒ꯭ꯔꯍꯒꯤ ꯋꯥꯅꯦꯃꯤ ꯅꯨꯃꯤꯠ ꯃꯉꯥꯜ ꯐꯪꯕ ꯑꯍꯥꯡꯕ ꯃꯐꯝ ꯈꯔꯗꯗꯤ ꯉꯥꯟꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯑꯃꯝꯕ ꯂꯩ ꯄꯣꯟꯇꯤꯅꯤ ꯅꯪꯕꯣ ꯑꯩꯈꯣꯏꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕꯅꯤꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯋꯥ ꯉꯥꯡꯕ ꯇꯥꯕ ꯅꯪꯒꯤ ꯋꯥꯗꯣ ꯆꯥꯟꯅꯗ꯭ꯔꯦꯁꯦ ꯑꯗꯣ ꯏꯌꯥꯝꯕꯒꯤ ꯋꯥꯈꯜꯅꯤꯀꯣ ꯑꯩꯅ ꯈꯟꯖꯕꯅꯤꯀꯣ ꯂꯥꯏ ꯐꯠꯇꯕ ꯂꯩꯇꯦ ꯚꯨꯠ ꯁꯥꯟꯅꯕ ꯃꯤ ꯂꯩ ꯚꯨꯠꯇꯤ ꯂꯩꯇꯦ ꯚꯨꯠ ꯁꯥꯟꯅꯕꯅꯤ ꯍꯥꯏꯔꯒ ꯚꯨꯠ ꯊꯣꯛꯏ ꯇꯝꯅꯩ ꯍꯥꯏꯔꯒ ꯃꯤ ꯀꯤꯍꯜꯂꯒ ꯃꯤ ꯃꯄꯥꯟ ꯊꯣꯛꯍꯟꯗ꯭ꯔꯒ हुरानꯕ ꯑꯣꯏꯖ ꯋꯩꯊꯛ ꯊꯤꯕ ꯀꯥꯡꯒꯨꯒꯤ ꯆꯤꯟꯊꯣꯛꯇꯤ ꯂꯩ ꯃꯤ ꯈꯔꯅ ꯂꯥꯏ ꯇꯝꯅꯕ ꯁꯥꯏ ꯃꯤꯒꯤ ꯌꯨꯝꯗ ꯂꯩꯆ꯭ꯔꯦꯡ ꯆꯥꯏꯁꯤꯜꯂꯤ ꯃꯤ ꯄꯣꯂꯣꯏꯈꯤꯕꯒꯤ ꯃꯪꯗ ꯑꯍꯤꯡꯗ ꯃꯩꯇꯥꯟ ꯑꯆꯥꯛꯄ ꯃꯩꯐꯨ ꯊꯝꯖꯤꯜꯂꯤ ꯆꯤꯡꯗ ꯊꯥꯕꯜꯗ ꯐꯤ ꯐꯧꯏ ꯅꯨꯄꯤ ꯅꯍꯥ ꯅꯨꯡꯗꯥꯡꯗ ꯀꯤꯅ ꯆꯠꯄꯗ ꯂꯣꯠꯂꯒ ꯐꯤꯅꯅꯦ ꯐꯠ ꯐꯠ ꯍꯥꯏꯖꯤꯜꯂꯒ ꯋꯥꯡꯒꯣꯏ ꯁꯋꯥꯏꯕꯤꯅ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯁꯋꯥꯏꯕꯤꯅ ꯂꯋꯥꯏ ꯂꯨꯇꯣꯟꯗ ꯁꯝ ꯐꯣꯏꯔꯕꯗꯤ ꯍꯤꯡꯗꯦ ꯍꯥꯏꯅꯩ ꯁꯨꯝ ꯍꯥꯏꯔꯒ ꯃꯤ ꯀꯌꯥ ꯀꯤꯍꯜꯂꯒ ꯃꯈꯣꯏꯅ ꯃꯤꯒꯤ ꯁꯥ ꯁꯟ ꯍꯨꯔꯥꯜꯂꯤ ꯑꯗꯨꯒꯅꯦ ꯀꯣꯠꯇꯒꯤ ꯐꯧꯁꯨ ꯀꯥꯏꯕꯗ ꯍꯨꯔꯥꯜꯂꯤꯕꯅꯤꯅꯦ ꯑꯗꯣ ꯇꯥꯃꯣ ꯎꯍꯧꯔꯤꯔꯣ ꯍꯥꯏꯁꯦ
ꯃꯁꯦ ꯑꯩ ꯕꯕꯥꯅ ꯂꯤꯔꯝꯕ ꯋꯥꯔꯤꯅꯤ ꯑꯣ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯗ ꯃꯥꯏꯕ ꯁꯥꯔꯗꯨꯅ ꯚꯨꯠ ꯊꯥꯖꯤꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯤꯅꯅꯕ ꯀꯌꯥ ꯇꯧꯔꯒ ꯃꯥꯅ ꯚꯨꯠ ꯇꯥꯟꯊꯣꯛꯄꯒꯤ ꯊꯧꯅꯨꯡ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯜꯂꯤꯕꯅꯤꯅꯦ ꯑꯣ ꯇꯥꯃꯣ ꯆꯨꯝꯃꯝꯒꯅꯤ ꯑꯗꯨꯕꯨꯅꯦ ꯇꯝꯗꯕ ꯂꯥꯏꯁꯨ ꯑꯗꯨꯃꯛ ꯂꯩꯕꯖꯥꯠꯅꯤꯗ ꯃꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅꯤꯅꯦ ꯁꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯒꯨꯝꯁꯤ ꯏꯇꯩꯃ ꯀꯩꯅꯣ ꯗꯨꯀꯥꯟꯗ ꯆꯠꯂꯨꯔꯤꯕ꯭ꯔꯣ ꯕ꯭ꯂꯣꯀꯦꯠꯅꯦ ꯑꯗꯨꯅꯅꯦ ꯄꯣꯠꯄꯨ ꯑꯃꯠꯇ ꯐꯪꯍꯧꯗ꯭ꯔꯦ ꯇꯥꯡꯅ ꯇꯥꯡꯈꯠꯍꯧꯔꯤꯕ ꯏꯇꯩꯃ ꯑꯗꯨꯅꯤ ꯆꯤꯡꯗꯅꯦ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯒꯅꯦ ꯇꯝꯗ ꯑꯩꯈꯣꯏ ꯃꯁꯦꯟꯅꯦ ꯄꯦꯇ꯭ꯔꯣꯜ ꯀꯦꯔꯣꯁꯤꯟꯗ ꯑꯆꯥ ꯑꯊꯛꯇꯅꯦ ꯑꯉꯝꯕ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯍꯧꯔꯦꯗꯣ ꯑꯗꯨꯒꯤ ꯋꯥꯗꯤ ꯆꯍꯤ 5-10 ꯏꯀꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯕꯗꯤ ꯅꯨꯡꯉꯥꯏꯅꯤ ꯐꯅꯤ ꯈꯟꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯃꯤ ꯌꯥꯝ ꯂꯩꯔꯤꯖꯥꯅꯤꯀꯣ ꯌꯥꯝ ꯂꯩꯔꯤꯖꯥꯅꯤ ꯑꯗꯨꯗꯒꯤꯗꯤꯀꯣ ꯁꯔꯀꯥꯔ ꯄꯥꯏꯕ ꯌꯥꯎꯗꯕ ꯃꯌꯥꯝꯁꯨ ꯔꯥꯖꯅꯤꯇꯤꯅꯤ ꯍꯥꯏꯗꯅ ꯌꯥꯅꯕ ꯄꯣꯔꯛꯎ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯦꯟꯅ ꯉꯥꯎꯈ꯭ꯔꯦꯍꯦ ꯂꯝꯕꯤꯗꯤ ꯃꯈꯣꯏꯁꯨ ꯈꯪꯗꯦ ꯃꯈꯣꯏꯗꯤ ꯃꯈꯣꯏ ꯂꯩꯔꯤ ꯈꯪꯍꯟꯕꯅꯤ ꯁꯣꯏꯗꯣ ꯁꯣ ꯌꯥꯝꯅ ꯉꯥꯡꯒꯅꯨꯀꯣ ꯅꯪꯁꯨ ꯆꯠꯂꯣ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯆꯥꯁꯤ ꯆꯠꯂꯣ ꯅꯣꯔꯦꯟ ꯏꯇꯩꯃ ꯅꯪꯕꯨ ꯈꯣꯡꯅꯥꯡ ꯌꯦꯡꯉꯝꯃꯤꯔꯣ ꯍꯣꯏ ꯅꯨꯡꯁꯤꯗꯅ ꯌꯦꯡꯉꯝꯕꯅꯤ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯇꯥꯔꯕ꯭ꯔꯣ ꯈꯣꯡꯅꯥꯡꯁꯤ ꯇꯝꯅꯩ ꯑꯍꯤꯡ ꯀꯞꯄꯤ ꯍꯥꯏꯅꯔꯤꯁꯦ ꯑꯗꯨꯒꯤꯅꯦ ꯇꯥꯃꯣ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯅꯦꯕꯁꯤ ꯆꯠꯂꯣ ꯍꯥꯏꯕꯅꯦꯃꯤ ꯅꯪꯕꯨ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯉꯥꯡꯒꯅꯨ ꯍꯥꯏꯔꯦꯗꯅ ꯑꯩꯅ ꯑꯗꯨꯕꯨꯗꯤꯅꯦ ꯑꯩꯈꯣꯏꯕꯨꯗꯤ ꯇꯥꯗꯦꯀꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯔꯝꯕꯗ ꯈꯣꯡꯅꯥꯡꯒꯤ ꯃꯇꯣꯟꯗ ꯇꯣꯡꯕ ꯂꯥꯏꯗꯨꯒ ꯑꯥꯗ ꯍꯩꯕꯣꯡ ꯄꯥꯝꯕꯤꯗ ꯇꯣꯡꯕ ꯂꯥꯏꯒ ꯅꯣꯡꯃꯪꯕ ꯑꯍꯤꯡꯗ ꯈꯨꯕꯥꯛ ꯈꯨꯅꯩ ꯊꯥꯁꯤ ꯑꯍꯤꯡꯗꯅ ꯎ ꯂꯥꯎꯅꯩ ꯍꯥꯏꯔꯝꯃꯤ ꯄꯨꯔꯅꯤꯃꯥ ꯑꯍꯤꯡꯗꯅꯦ ꯏꯁꯩ ꯁꯛꯃꯤꯟꯅꯩ ꯍꯥꯏꯕꯅꯤ ꯍꯩꯃꯥ ꯑꯃꯅꯅꯦ ꯂꯥꯏ ꯅꯨꯄꯥꯅꯤ ꯍꯥꯏꯕꯅꯤ ꯑꯃꯅ ꯂꯥꯏ ꯅꯨꯄꯤꯅꯤ ꯍꯥꯏꯕꯅꯤꯀꯣ ꯂꯥꯏ ꯅꯨꯄꯤꯅꯤ ꯍꯥꯏꯕꯅꯤ ꯐꯥꯒꯤꯒ ꯇꯥꯍꯜꯂꯦ ꯑꯗꯨꯕꯨꯅꯦ ꯃꯣꯏ ꯇꯥꯃꯣꯅ ꯊꯥꯖꯗ꯭ꯔꯁꯨ ꯃꯁꯤꯒꯤ ꯈꯣꯡꯅꯥꯡ ꯃꯀꯛꯁꯦ ꯇꯝꯅꯩꯗꯤ ꯍꯥꯏꯅꯔꯦ ꯃꯤ ꯇꯥꯕ ꯌꯥꯝ ꯌꯥꯎꯅꯔꯦ ꯃꯌꯥꯝ ꯃꯥꯟꯅꯔꯒꯅꯦ ꯇꯨꯔꯦꯟꯗ ꯏꯟꯊꯔꯒ ꯇꯥꯎꯊꯍꯟꯈ꯭ꯔꯗꯤ ꯐꯔꯗꯝꯅꯤ ꯆꯠꯂꯣꯏꯃꯤꯅꯤ ꯏꯕꯦꯝꯃ ꯅꯪꯕꯣ ꯏꯇꯩꯃꯒꯤ ꯋꯥꯗꯣ ꯈꯟꯅꯕ ꯐꯩ ꯑꯇꯩ ꯂꯥꯏꯔꯗꯅ ꯇꯥꯃꯣ ꯇꯥꯗ꯭ꯔꯁꯨ ꯏꯇꯩꯃꯗꯤ ꯇꯥꯐꯝ ꯊꯣꯛꯏ ꯀꯩꯅꯣ ꯏꯅꯪ ꯏꯕꯨꯡꯉꯣ ꯅꯣꯔꯦꯟ ꯇꯥꯃꯣ ꯅꯪꯁꯨ ꯀꯞꯇꯅ ꯀꯗꯥꯏꯗꯩ ꯇꯥꯗꯣꯏꯅꯣꯅꯦ ꯅꯪꯁꯨ ꯑꯗꯨꯏ ꯋꯥꯗꯤ ꯃꯤꯑꯣꯏꯕꯁꯦ ꯃꯥꯟꯅꯗꯦ ꯃꯥꯏꯕꯤꯒꯤ ꯂꯩꯐꯥꯎ ꯂꯧꯁꯤꯟꯕ ꯍꯩꯕ ꯍꯩꯇꯕ ꯂꯩ ꯂꯥꯏ ꯇꯝꯅꯕ ꯊꯦꯡꯅꯒꯟꯕ ꯊꯦꯡꯅꯒꯟꯗꯕ ꯂꯩ ꯑꯗꯨꯏ ꯋꯥꯗꯤ ꯅꯨꯄꯥꯅ ꯋꯥ ꯍꯥꯏꯕ ꯇꯥꯒꯟꯗꯕ ꯅꯨꯄꯤꯁꯨ ꯂꯩ ꯑꯩꯅ ꯆꯠꯂꯣ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯀꯌꯥꯔꯛꯇꯤ ꯁꯨꯔꯦ ꯆꯥꯛ ꯊꯣꯡꯉꯨꯔꯣ ꯍꯥꯏꯔꯒ ꯅꯣꯏ ꯇꯥꯃꯣꯁꯦ ꯑꯗꯨꯝ ꯌꯥꯕꯅꯤ ꯁꯤꯅꯅꯦ ꯆꯥꯛ ꯊꯣꯡꯉꯨ ꯍꯥꯏꯔꯅꯤꯗꯅ ꯆꯥꯛ ꯊꯤꯔꯝꯗꯥꯏꯗ ꯀꯗꯥꯏꯗꯅꯣꯃ ꯃꯥꯡꯈ꯭ꯔꯅꯤ ꯌꯨꯝꯗ ꯂꯩꯔꯦꯗꯅ ꯊꯕꯛ ꯑꯃ ꯇꯧꯔꯛꯑꯅꯤ ꯆꯥꯛꯁꯦ ꯄꯥꯛ ꯆꯥꯔꯣꯏꯗꯝꯅꯤ ꯇꯥꯃꯣ ꯈꯣꯡꯅꯥꯡꯁꯤ ꯇꯝꯅꯩ ꯀꯞꯄꯤ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯦ ꯇꯥꯃꯣ ꯃꯤꯅ ꯍꯥꯏꯅꯕ ꯌꯥꯝꯅ ꯇꯥꯔꯦꯕ ꯑꯩꯁꯦ ꯌꯥꯝ ꯇꯥꯔꯦꯅꯦꯀꯣ ꯇꯥꯃꯣ ꯌꯥꯝꯅ ꯇꯥꯔꯦ ꯉꯁꯤꯁꯨꯅꯦ ꯑꯩꯉꯣꯟꯗ ꯇꯝꯂꯛꯏꯅꯤ ꯃꯌꯥꯝ ꯉꯥꯡꯅꯩ ꯍꯥꯏꯕꯗꯣ ꯑꯦꯗꯒꯤ ꯕꯤ ꯕꯤꯗꯒꯤ ꯑꯃꯨꯛ ꯁꯤꯗꯒꯤ ꯗꯤꯅ ꯑꯦꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯍꯥꯏꯕꯗꯤ ꯅꯪꯅ ꯍꯥꯏꯈꯤꯕꯗꯣ ꯃꯊꯪ ꯅꯪꯉꯣꯟda ꯍꯜꯂꯛꯄꯗꯤ ꯅꯠꯇꯦꯀꯣ ꯅꯣꯔꯦ ꯅꯠꯇꯦ ꯃꯤ ꯇꯥꯃꯣ ꯇꯥꯃꯣꯁꯨ ꯑꯍꯤꯡ ꯑꯃꯠꯇꯗꯤ ꯇꯥꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯈꯪꯅꯕ ꯑꯍꯤꯡ 4-5ꯗꯪ ꯌꯦꯡꯂꯒꯅꯦ ꯇꯣꯉꯥꯁꯤ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯑꯗꯨꯝ ꯈꯪꯄꯣꯠꯅꯤ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯑꯁ ꯀꯩꯁꯨ ꯂꯩꯇꯕ ꯄꯣꯠ ꯑꯗꯨꯗ ꯑꯩꯅ ꯑꯍꯤꯡ ꯇꯨꯝꯗꯗꯅ ꯃꯗꯨꯒꯤ ꯁꯦꯝ ꯁꯥꯒꯗ꯭ꯔꯅꯦ ꯇꯝꯅꯗ꯭ꯔꯒꯅꯦ ꯀꯞꯄꯛꯇ꯭ꯔꯒꯅꯦ ꯑꯩ ꯏꯇꯣꯝꯗ ꯏꯀꯥꯏꯖꯔꯣꯏꯗ꯭ꯔꯅꯦ ꯑꯁ ꯑꯗꯨꯕꯨꯗꯤ ꯇꯥꯃꯣ ꯑꯆꯨꯝꯕ ꯑꯃꯗꯤ ꯈꯪꯉꯦꯗꯅ ꯌꯦꯡꯉꯒꯗꯤ ꯍꯣꯏ ꯅꯪꯅ ꯑꯗꯨꯛ ꯀꯟꯅ ꯍꯥꯏꯔꯕꯅꯤꯅꯕ ꯑꯩ ꯉꯁꯤ ꯑꯍꯤꯡꯁꯦ ꯍꯦꯛꯇ ꯌꯦꯡꯉꯒꯦ ꯉꯁꯤꯗꯤ ꯊꯣꯡꯅꯥꯎꯁꯤ ꯂꯣꯜꯂꯒꯦ ꯀꯔꯤꯒꯨꯝꯕ ꯀꯞꯂꯛꯂꯕꯗꯤ ꯇꯥꯔꯣꯏꯅꯦ ꯁꯤꯗꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯩ ꯃꯨꯊꯠꯂꯒ ꯊꯣꯡꯅꯥꯎꯁꯤ ꯈꯤꯇꯪ ꯍꯥꯡꯗꯣꯛꯑꯒꯦ ꯍꯧꯖꯤꯛꯁꯤꯕꯨ ꯄꯨꯡ ꯀꯌꯥꯃꯨꯛ ꯇꯥꯔꯕꯖꯥꯠꯅꯣ ꯍꯩꯁ 12 ꯃꯇꯨꯡ ꯑꯣꯏꯔꯤꯅꯦ ꯂꯥꯏ ꯑꯣꯏꯔꯕꯗꯤ ꯀꯥꯟꯇ꯭ꯔꯨꯛꯀꯤ ꯍꯥꯏ ꯃꯩꯈꯦꯠ ꯑꯃ ꯁ꯭ꯋꯥꯏꯗ ꯊꯝꯃꯒꯦ ꯈꯔ ꯉꯥꯟꯕ ꯈꯔ ꯆꯥꯎꯕ ꯂꯥꯏꯇꯔꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯤꯅꯤ ꯂꯩꯅꯝꯕꯤ ꯍꯩꯁ ꯂꯩꯅꯝꯕꯤꯗꯤ ꯐꯖꯅ
또 미니. 오, 시들 레이래. 릴 깡나 찍고서 강대. 콩라원이 론칠라게. 공업쇼 묻 어이나 동하게. 재킷 치나파래. 마이켓 라이터 모바일 로인 하빠야. ngasi na karigino ai se nahan ma khaiga manada ba mihul lama hun madawna karigum ba kapa ka de tep ama record ta horage hai battery charge le hude tamna ba ta thaja da baina karigum ba ka khali ba sina karigino hai he tam thi ba mi hoi ba sa na khoi no pa lai khoi buya that piri ba kari gi no ai go mo pal kaya na lai mai si de gi mang ki ba da e mi oi ba na khoi su hinga ne hai ba di khalu no hai karino konjela ma tarena asengara ai gi wakal wara ka karigino ai isa pomba swai lauri ba mihulgi khongjen yangkhalakli ba nungdagi mihulgi khongjen sina dang sokhalai ba sina karigino nahan kaiga da kana ba da piri bo palai bu na khoi na karigino sibidri ba no law mi oi ba na khoi gi na ning thung ne hai ba di le bhori ba yang chang se maru phang na bu that na ro law wakal nate asenga khonjel tare tamnaba lai thajaram da baise ngasi de kai dore ai kai dore ai leinam bi hawdok shita nupa mante hawdo roi nong da ko ma chana ni shi hona ba ai tom da satya kai jok bi de ai kai da ki de aseng ma khang ge pare ai kang ge shima de pai sil ge kang ge shima de pai ge palo ro ba se kai ha da wa ba ai bu yan that la mana khoi shu ai gum na wa pham da soi da ta ni da ko kap to krena ai lak bagi sawm inin phangba jala ai bo ki ra ba jala matang achida changchil lorage aduga achau ba hikreng pambi ki marum asida lum maga te yengake kanano nangdi kanano ai ne nangbo ai thoi ba ne oh motongi mane ai matum kala ge masanu pa ne ai budi khangbra kangjai tamo su khonang jinu sijaba bisa ai gi punsida khwai de gwa sabasu khonang se yan that pi ki ba bikup tu nangi thawo ngasina hawalo lao yamna haigada badi nang matungda mafam masida natragana ne mafam mataida amuk kapkanuko laibak thiba numit amada akiba miyoi kharana sek nungna thajilaklabada nang siba yai aduga miyamna khonang lairembina kappi haibase miyam adum thajakrasana nangsu kanama haidokanu aisu haidoroiko pare ai se lagi tamo pare chalo onthok panida upal nungsiba urau tharauriba chau chang singdagi nupi sabi thoibana upal bu nungsiba henbore makhoi di nungsiba sajinnaram bore leipa ke angam bathau sing